ꯃꯌꯥꯝ ꯕꯍꯥꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯤꯌꯥ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯨꯃꯥꯜ ꯑꯃ ꯄꯥꯏꯔꯒ ꯇꯥꯕꯤꯌꯨ ꯁꯣꯏꯗꯅ ꯀꯞꯀꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯑꯁꯤꯁꯨ ꯃꯨꯚꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯗꯤꯌꯥ ꯀꯧꯏ ꯍꯥꯏꯕꯗꯤ ꯗꯤꯌꯥ ꯁ꯭ꯋꯔꯨꯞ ꯃꯥ ꯃꯐꯝ ꯑꯁꯤꯗ ꯁꯨꯏꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯏꯁꯥꯏꯗ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯇꯥꯂꯤꯗꯨꯗ ꯐꯝꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯏꯁꯣꯔꯗ ꯀꯧꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩ ꯑꯋꯥꯕ ꯆꯩꯅꯥ ꯑꯁꯦ ꯄꯨꯔꯗꯨꯅꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯣ ꯍꯥꯏꯔꯤꯕꯅꯣ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯍꯤꯡꯕꯒꯤ ꯃꯔꯝ ꯑꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯅꯥꯕ ꯑꯃꯁꯨꯡ ꯑꯋꯥꯕꯇꯅ ꯊꯜꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯁꯥꯟꯇꯤ ꯍꯥꯏꯕꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯥꯟꯇꯤ ꯄꯥꯝꯂꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯄꯥꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯪꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯕꯨ ꯑꯀꯤꯕ ꯐꯥꯎꯍꯟꯗꯕꯤꯗ ꯑꯃꯨꯛꯇꯗ ꯍꯥꯠꯇꯣꯛꯄꯤꯌꯨ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯂꯥꯛꯈꯤ ꯄꯥꯁꯇ ꯗꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯣꯂꯦꯖ ꯑꯃꯗ ꯕꯥꯏꯑꯣꯇꯦꯛ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯗꯨꯅ ꯂꯩ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯃꯈꯥꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯂꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯗꯤꯌꯥꯅ ꯍꯥꯏꯖꯔꯛꯏ ꯑꯩꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯗꯨꯅ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨ ꯍꯥꯏꯕꯒꯤ ꯏꯅꯣꯠ ꯑꯃ ꯂꯥꯛꯈꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨ ꯍꯥꯏꯗꯨꯅ ꯆꯤꯔꯣꯟ ꯇꯧꯕꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯗꯒꯤꯗꯤ ꯑꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇ ꯌꯦꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯃꯊꯛꯇ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯛ ꯈꯛꯇꯅꯤ ꯎꯔꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯌꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯤꯌꯥꯒꯤ ꯊꯝꯃꯣꯏ ꯑꯁꯤ ꯇꯠꯇꯅ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯗꯤꯌꯥꯗ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯤꯌꯥꯁꯨ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯣꯠꯆꯔꯝꯃꯤ ꯃꯗꯒꯤꯗꯤ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯆꯣꯡꯗꯤ ꯆꯣꯡꯊꯔꯨꯔꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯔꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯆꯌꯦꯠꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯅꯕ ꯇꯧꯕ ꯍꯣꯠꯅꯕ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯃꯔꯣꯝꯗꯤ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯀꯌꯥꯃꯔꯣꯝꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯣꯍꯤꯠ ꯀꯧꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯦꯝꯇꯦꯛꯇ ꯐꯥꯔꯁ ꯏꯌꯔꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯉꯣꯟꯗꯒꯤꯗꯤ ꯆꯍꯤ 2 ꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯆꯍꯤ 2ꯅꯤꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯆꯍꯤ ꯁꯨꯃꯥꯏꯅ ꯍꯟꯅꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯌꯥꯅ ꯇꯝꯂꯤꯕꯁꯤꯅ ꯕꯦꯆꯦꯂꯔꯅꯤ ꯑꯃꯁꯨꯡ ꯔꯣꯍꯤꯠꯅ ꯇꯝꯂꯤꯕꯁꯤꯅ ꯃꯥꯁꯇꯔꯅꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯇ꯭ꯔꯦ ꯃꯆꯦ ꯑꯃ ꯂꯩ ꯃꯕꯥꯏ ꯑꯃꯒ ꯂꯩ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗꯒꯤ ꯀ꯭ꯂꯥꯁ ꯇꯣꯞꯄꯔ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯨꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯌꯥꯅ ꯔꯣꯍꯤꯠꯄꯨ ꯂꯣꯟꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅꯤ ꯄꯥꯈꯪ ꯃꯆꯥꯁꯥ ꯅꯈꯣꯏꯗꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯈꯖꯤꯛꯁꯨ ꯌꯦꯡꯈꯠꯇꯨꯅ ꯀꯅꯥꯅ ꯌꯦꯡꯂꯛꯂꯤ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯕꯅꯁꯨ ꯐꯩ ꯅꯣꯡꯃꯗꯤ ꯂꯦꯞꯇ ꯇꯦꯁ ꯇ꯭ꯌꯨꯕ ꯃꯩ ꯊꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯔꯣꯍꯤꯠ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯔꯣꯍꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯕꯗꯒꯤ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯗꯤꯌꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯔꯣꯍꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯣꯠ ꯗ꯭ꯔꯣꯌꯤꯡꯁ ꯀꯌꯥꯃꯔꯣꯝ ꯌꯦꯛꯇꯨꯅ ꯂꯩꯈꯤ ꯗꯣꯠ ꯗ꯭ꯔꯣꯌꯤꯡꯁ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯟ ꯑꯝꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯗꯣꯠ ꯉꯥꯛꯇ ꯅꯝꯗꯨꯅ ꯌꯦꯛꯄ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯕꯨ ꯗꯣꯠ ꯗ꯭ꯔꯣꯌꯤꯡꯁ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯥꯏꯁ꯭ꯋꯥꯔꯤꯌꯥꯒꯤ ꯗꯣꯠ ꯗ꯭ꯔꯣꯌꯤꯡꯁ ꯑꯃ ꯌꯦꯛꯇꯨꯅ ꯃꯍꯥꯛꯅ ꯅꯣꯇꯤꯁ ꯕꯣꯔꯗ ꯑꯗꯨꯗ ꯊꯦꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯇꯤꯁ ꯕꯣꯔꯗ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯂꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯖꯗꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯝꯗꯅ ꯊꯦꯠꯈꯤꯕꯅꯤ ꯄꯤꯛꯆꯔ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯌꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯤꯌꯥꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯂꯥꯏ ꯑꯁꯤ ꯀꯅꯥꯅ ꯌꯦꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯔꯣꯍꯤꯠꯅ ꯌꯦꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯂꯥꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯃꯁꯨꯡ ꯌꯦꯛꯂꯤꯕ ꯃꯤꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯉꯥꯎꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤꯒꯤ ꯂꯤꯁ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯉꯥꯡꯅꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯈꯝꯕꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯅ ꯔꯣꯍꯤꯠꯄꯨ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯂꯥꯏ ꯌꯦꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗꯕꯅꯤꯅ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯕꯤꯟꯅ ꯃꯌꯥꯝꯅ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯈꯤꯕꯅꯤ ꯁꯤꯁꯤꯅꯤ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯀꯧꯁꯤꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯛꯈꯤꯕ ꯂꯥꯏ ꯑꯗꯨ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯌꯦꯛꯇꯨꯅ ꯊꯦꯠꯂꯤꯕ ꯂꯥꯏ ꯑꯗꯨ ꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯃꯤꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯂꯥꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯉꯥꯡꯒꯤ ꯂꯥꯏ ꯑꯃ ꯊꯦꯠꯂꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯔꯣꯍꯤꯠ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯨꯡꯁꯤꯅꯕꯒ ꯂꯣꯏꯅꯅ ꯀꯜꯂꯛꯄꯁꯦ ꯃꯁꯥꯅ ꯑꯣꯐꯔ ꯑꯣꯏꯅ ꯂꯥꯛꯄꯖꯥꯠꯅꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯂꯦꯞꯂꯁꯤ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯗꯥꯏꯔꯦꯛ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯔꯣꯍꯤꯠꯀ ꯃꯇꯧ ꯀꯔꯝꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯃꯊꯟꯇ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯤꯡ ꯗꯤꯌꯥ ꯁꯣꯔꯞ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯕꯥꯏꯑꯣꯇꯦꯛꯇ 3rd ꯏꯌꯔ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯍꯟꯖꯤꯟ ꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯆꯤꯟꯐꯥ ꯄꯨꯕꯗꯧꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯚꯔꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯉꯁꯤ ꯔꯣꯍꯤꯠ ꯅꯠꯇ꯭ꯔꯥ ꯐꯥꯔꯁ ꯏꯌꯔ ꯑꯦꯝꯇꯦꯛꯇ ꯇꯝꯕꯗꯣ ꯑꯩꯅ ꯗꯤꯌꯥ ꯁꯣꯔꯞ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯗꯛꯇꯔ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯟꯗꯛꯇꯔ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯌꯥꯁꯨ ꯔꯣꯍꯤꯠꯀ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯉꯝꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊꯃꯣꯏꯗ ꯊꯦꯝꯖꯗꯨꯅ ꯊꯣꯛꯂꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯟꯖꯤꯟꯅ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃꯠꯇꯗꯤ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛꯅ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯒꯤ ꯆꯥꯛꯆꯔꯗꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨ ꯐꯛꯂꯥꯡꯗ ꯃꯊꯟꯇ ꯊꯣꯝꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯗ ꯈꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯔꯤꯖꯟ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯃꯔꯝ ꯑꯃ ꯇꯣꯄꯤꯛ ꯑꯃ ꯂꯩꯐꯝꯗꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯁꯤ ꯊꯤꯟꯕ ꯑꯣꯏꯅ ꯄꯤꯕ ꯑꯣꯏꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯤꯠꯀ ꯎꯅꯔꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠ ꯑꯗꯨꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ ꯅꯪꯅ ꯌꯦꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤꯅ ꯗꯤꯌꯥ ꯁꯣꯔꯨꯞ ꯀꯧꯏ ꯑꯗꯨꯒ ꯑꯩ 3rd ꯏꯌꯔ ꯕꯥꯏꯑꯣꯇꯦꯛꯇ ꯇꯝꯃꯤ ꯅꯪꯅ ꯐꯥꯔꯁ ꯏꯌꯔ ꯑꯦꯝꯇꯦꯛꯇ ꯇꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯤꯌꯥꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯈꯤ ꯗꯤꯌꯥꯒꯤ ꯃꯪꯂꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯂꯣꯏꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯔꯣꯝ ꯁꯥꯒꯠꯇꯨꯅ ꯃꯪꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯔꯣꯍꯤꯠꯀ ꯎꯅꯗꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯜꯂꯗꯨꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯑꯗꯨꯗ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯣꯍꯤꯠꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯦꯞꯇꯨꯅ ꯔꯣꯍꯤꯠ ꯉꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯔꯣꯍꯤꯠ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯟꯒꯩꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯣꯍꯤꯠ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯔꯣꯍꯤꯠꯀꯤ ꯂꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯔꯣꯍꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯉꯁꯤ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯃꯁꯤꯒꯤ ꯂꯥꯏꯁꯤꯡ ꯑꯁꯤ ꯕꯥꯁꯀꯦꯠꯕꯣꯜ ꯀꯣꯔꯠ ꯑꯗꯨꯗ ꯊꯦꯡꯅꯕꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯒꯦꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯔꯣꯍꯤꯠ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯦꯝꯇꯦꯛꯇ ꯐꯥꯔꯁ ꯏꯌꯔꯗ ꯇꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ BE ꯂꯣꯏꯔꯒ ꯆꯪꯉꯛꯈꯤꯕꯅꯤꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯔꯕꯅꯤನ ꯀꯣꯔꯤꯌꯥꯗ ꯊꯕꯛ ꯐꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯁꯤ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯈꯥ ꯇꯝꯊꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯔꯤꯌꯥꯗ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯀꯣꯔꯤꯌꯥꯗ ꯆꯠꯂꯒ ꯁꯤꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯅ ꯔꯣꯍꯤꯠꯇ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯐꯪꯕ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗꯗꯤ ꯔꯣꯍꯤꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ
ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥ ꯍꯧꯖꯤꯛꯇꯤ ꯕꯣꯝꯕꯦꯗ ꯂꯩꯔꯦ ꯕꯣꯝꯕꯦꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯐ ꯑꯗꯨ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯃꯍꯥꯛꯅ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯗꯤ ꯔꯣꯍꯤꯠ ꯃꯥꯜꯂꯤꯅ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯁꯨ ꯂꯤꯐ ꯑꯗꯨꯗ ꯆꯪꯉꯛꯏ ꯔꯣꯍꯤꯠꯅ ꯂꯤꯐ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯗꯪ ꯆꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥ ꯏꯀꯥꯏꯖꯗꯨꯅ ꯂꯣꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛ ꯎꯔꯒ ꯂꯣꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯀꯔꯤꯝꯇ ꯈꯪꯆꯤꯟꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯃꯥꯡꯊꯛꯇ ꯆꯥꯟꯁ ꯐꯪꯈꯤꯗꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯇꯤ ꯆꯥꯟꯁ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩ ꯃꯉꯣꯟꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯑꯩꯒꯤ ꯃꯤꯡ ꯗꯤꯌꯥ ꯁ꯭ꯋꯔꯨꯞ ꯀꯧꯏ ꯑꯗꯨꯒ ꯅꯪꯒ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯆꯤꯟꯐꯥ ꯄꯨꯔꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯗꯨꯅ ꯑꯁꯨꯝ ꯀꯨꯝꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯁꯤꯁꯨ ꯀꯨꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯗꯤꯌꯥ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯠ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯠ ꯂꯤꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯔꯣꯍꯤꯠꯅ ꯀꯧꯔꯛꯏ ꯅꯪ ꯑꯁꯤ ꯗꯤꯌꯥ ꯁ꯭ꯋꯔꯨꯞ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯍꯥꯏꯕꯗꯨꯅꯤ ꯗꯤꯌꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯄꯥꯛ ꯂꯩꯊꯣꯔꯛꯇꯨꯅ ꯔꯣꯍꯤꯠꯇ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯔꯣꯍꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯈꯣꯏ ꯀꯣꯂꯦꯖ ꯑꯗꯨꯗ ꯊꯥ 13ꯃꯨꯛꯇꯤ ꯂꯥꯏꯔꯤꯛ ꯇꯝꯃꯝꯃꯤ M.Tech ꯐꯥꯔꯁ ꯏꯌꯔꯗꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯈꯔ ꯂꯩꯕꯗꯒꯤ ꯑꯩ ꯀꯣꯂꯦꯖ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈ꯭ꯔꯦ ꯃꯗꯨꯗ ꯗꯤꯌꯥꯅ ꯌꯥꯝꯅ ꯉꯛꯅ ꯀꯗꯥꯏꯗ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯦꯕꯇ ꯅꯪꯅ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯃ ꯄꯣꯈꯥꯏꯍꯟꯕꯗꯣ ꯃꯗꯨꯗ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤꯕ ꯇꯟꯖꯥꯗꯣ ꯃꯗꯨꯗ ꯑꯩꯅ ꯅꯪ ꯑꯁꯤ ꯈꯪꯈꯤꯕꯅꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯕ ꯃꯇꯝꯗ ꯅꯪꯅ ꯃꯤꯡ ꯑꯁꯤ ꯗꯤꯌꯥ ꯁ꯭ꯋꯔꯨꯞ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯒꯤ ꯈꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯤꯕ ꯑꯁꯤ ꯇꯦꯁ ꯇ꯭ꯌꯨꯕ ꯄꯣꯈꯥꯏꯔꯤꯕꯗꯨꯁꯨ ꯅꯪꯒꯤ ꯍꯛꯇꯒꯤ ꯄꯣꯈꯥꯏꯔꯤꯕꯅꯤꯅꯦ ꯑꯄꯪꯕ ꯃꯗꯨꯒꯤ ꯗꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯩ ꯁꯤꯗ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯔꯨꯝ ꯅꯝꯕꯔ 701ꯗ ꯂꯩ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯤꯌꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯐ꯭ꯂꯦꯠꯀꯤ ꯃꯃꯥꯡꯗꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝꯅ 702ꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯆꯪꯅꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯗꯤꯌꯥꯕꯨ ꯀꯧꯏ ꯗꯤꯌꯥ ꯃꯗꯨꯗ ꯗꯤꯌꯥꯁꯨ ꯂꯩꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯌꯦꯡꯉꯨ ꯑꯩꯁꯨ ꯀꯣꯂꯦꯖ ꯑꯗꯨꯗ ꯊꯥ 9ꯃꯨꯛꯇꯤ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯎꯈꯤꯕ ꯈꯪꯈꯤꯕꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯗꯤꯌꯥ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯀꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯔꯣꯍꯤꯠꯄꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯊꯪꯅꯕꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯂꯤꯕ ꯃꯈꯨꯔꯥ ꯑꯗꯨꯅ ꯑꯩꯁꯨ ꯐ꯭ꯂꯦꯠ ꯅꯝꯕꯔ 203ꯗ ꯂꯩ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯕꯕꯥꯅꯤ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨ ꯊꯋꯥꯏ ꯋꯥꯑꯣꯏꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯔꯣꯍꯤꯠꯇ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯆꯪꯅꯈꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯕꯗꯨꯗꯒꯤ ꯔꯣꯍꯤꯠꯄꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯈꯜꯂꯣꯟꯗ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯄꯪꯕ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯀꯣꯂꯦꯖꯇ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯇ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯀꯣꯂꯦꯖ ꯇꯣꯄꯔꯕꯨ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯖꯣꯒꯤꯡ ꯆꯦꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯀꯩꯅꯣ ꯅꯪꯕꯨ ꯖꯣꯒꯤꯡꯒ ꯆꯦꯟꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯣꯔꯤꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯣ ꯃꯗꯨꯗ ꯖꯣꯒꯤꯡ ꯑꯁꯤ ꯑꯩꯒꯤ ꯔꯨꯇꯤꯟ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯇꯠꯇꯅ ꯖꯣꯒꯤꯡ ꯑꯗꯨꯝ ꯆꯦꯜꯂꯤ ꯅꯪꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯗꯤ ꯖꯣꯒꯤꯡꯒ ꯆꯦꯟꯗꯦꯗ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯨꯡ 9 ꯇꯥꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯦ ꯀꯔꯤꯒꯤꯅꯣ ꯌꯥꯍꯧ ꯑꯗꯨꯝ ꯊꯦꯡꯉꯤꯗꯤ ꯅꯪ ꯇꯨꯝꯕ ꯊꯦꯡꯕ꯭ꯔꯥ ꯇꯨꯝꯕ ꯊꯦꯡꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯉꯥꯛ ꯑꯣꯟ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛ
ꯃꯔꯝ ꯑꯗꯨꯅ ꯌꯥꯍꯧꯍꯦꯛꯇ ꯊꯦꯡꯕ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯨꯝꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯇꯨꯝꯗꯕꯤꯗ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯗꯨꯒꯤ ꯗꯤꯌꯥꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯑꯄꯪꯕ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤꯅꯦ ꯀꯣꯂꯦꯖꯇꯅꯦ ꯅꯪꯗꯤ ꯁꯨꯡꯇꯨꯝꯕꯨ ꯇꯨꯝꯃꯝꯃꯔꯣꯏꯅꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯌꯨ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯕ ꯃꯇꯨꯡꯗ ꯅꯪ ꯇꯨꯝꯕ ꯐꯖꯅ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯪꯅ ꯂꯣꯏꯅ ꯊꯥꯖꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯍꯤꯠꯅꯁꯨ ꯍꯣꯏ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯌꯥꯁꯨ ꯔꯣꯍꯤꯠꯀꯤ ꯃꯪꯂꯥꯟ ꯃꯪꯗꯨꯅ ꯇꯨꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯗꯤꯌꯥꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯔꯣꯍꯤꯠ ꯉꯥꯏꯔꯗꯨꯅ ꯃꯍꯥꯛ ꯖꯣꯒꯤꯡ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯔꯣꯍꯤꯠ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯔꯣꯍꯤꯠ ꯍꯦꯛ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯐꯦꯠ ꯆꯠꯄ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯈꯕꯔ ꯂꯧꯁꯤꯟꯕ ꯁꯥꯏ ꯔꯣꯍꯤꯠꯅ ꯗꯤꯌꯥꯗ ꯋꯥꯀꯤꯡ ꯆꯦꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯍꯥꯛꯇꯤ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯃꯤꯅꯤꯠ 5ꯗ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯗꯨꯅ ꯖꯣꯒꯤꯡ ꯆꯦꯟꯃꯤꯟꯅꯕ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯖꯣꯒꯤꯡ ꯆꯦꯟꯃꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗꯁꯨ ꯔꯣꯍꯤꯠ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯤ ꯑꯍꯣꯕꯗꯨꯗꯒꯤ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯍꯤꯠ ꯊꯣꯛꯂꯛꯇꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯗ ꯔꯣꯍꯤꯠꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯒ ꯇꯟꯖꯥ ꯆꯥꯟꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯑꯁꯨꯝ ꯇꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃꯗꯤ ꯗꯤꯌꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯔꯣꯍꯤꯠꯀ ꯅꯨꯄꯤ ꯑꯃꯒ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯦꯞꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯅꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯤꯌꯥ ꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟꯒꯤ ꯐꯨꯔꯥ ꯗꯂꯥꯟ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯅꯤꯡꯈꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯡꯊꯛꯇ ꯔꯣꯍꯤꯠꯅ ꯌꯦꯛꯈꯤꯕ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯁꯦꯒꯥꯏꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯦꯛ ꯅꯥꯏꯔꯕ ꯋꯥꯜ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯛ ꯅꯥꯏꯔꯕ ꯅꯨꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯇꯥꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯄꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯒꯤꯐ ꯑꯃ ꯌꯣꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯐ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯀꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗꯒꯤ ꯔꯣꯍꯤꯠꯇꯤ ꯗꯤꯌꯥꯗ ꯉꯥꯎꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯌꯥꯒꯤ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯃꯍꯥꯛꯅ ꯌꯦꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯒꯤꯐ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯊꯤꯗꯨꯗ ꯏꯔꯤꯕꯁꯤ 19 ꯃꯥꯔꯆ 2013ꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏ ꯇꯪꯈꯥꯏ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯅꯪ ꯅꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗ ꯎꯕ ꯐꯪꯗꯕ ꯋꯥꯜ ꯑꯃ ꯈꯥꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅꯕ ꯂꯩ ꯇꯧꯅꯕ ꯂꯩ ꯅꯪ ꯑꯁꯤ ꯑꯇꯣꯞꯄꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯑꯁꯤꯅ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯣꯏꯔꯤꯕꯅꯤ ꯔꯣꯍꯤꯠꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯃꯥꯡꯊꯛꯇ ꯂꯦꯞꯇ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯅꯁꯨ ꯔꯣꯍꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯅ ꯔꯣꯍꯤꯠꯅꯁꯨ ꯗꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯗꯤꯌꯥꯗ ꯍꯥꯏꯒꯗꯕ ꯂꯥꯏꯟꯁꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯔꯝꯗꯤ ꯀꯔꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯒꯤ ꯍꯣꯜꯂꯤꯕ ꯅꯨꯡꯁꯥ ꯁꯣꯔ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯗꯤꯌꯥ ꯍꯔꯥꯎꯔꯗꯨꯅ ꯔꯣꯍꯤꯠꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯔꯣꯍꯤꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯈꯪꯖꯩ ꯃꯗꯨꯗꯤ ꯔꯣꯍꯤꯠꯅ ꯃꯉꯣꯟꯗ ꯑꯍꯣꯕꯗꯒꯤ ꯌꯦꯡꯂꯛꯏ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯤꯠꯄꯨ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯍꯤꯠꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯝꯕꯜ ꯆꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯔꯣꯍꯤꯠꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯌꯥꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕ ꯑꯁꯤ ꯅꯪꯒ ꯕꯤꯆꯇ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛꯅꯤ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯗꯤꯌꯥꯅ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩ ꯌꯥꯈꯤꯗ꯭ꯔꯦ
ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯗ ꯎꯕ ꯐꯪꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯣꯔꯤꯌꯥꯗꯒꯤ ꯃꯨꯝꯕꯥꯏ ꯇꯥꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯔꯤꯖꯤꯟꯕꯨꯗꯤ ꯕꯦꯡꯒꯂꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯇ ꯅꯪꯒꯤ ꯗ꯭ꯔꯣꯌꯤꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯣꯍꯤꯠꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯨ ꯊꯦꯠꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯦꯠꯈꯤꯕꯅꯤ ꯃꯗꯨꯗꯤ ꯔꯣꯍꯤꯠꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯔꯥꯖꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯤꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯑꯁꯦ ꯃꯥꯡꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯆꯍꯤ 3 ꯃꯥꯡꯂꯕꯁꯨ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯤꯌꯥ ꯑꯃꯁꯨꯡ ꯔꯣꯍꯤꯠ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯈꯤ ꯐꯤꯂꯝ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯌꯥꯅ ꯔꯣꯍꯤꯠꯇ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯔꯣꯍꯤꯠ ꯇꯥꯁꯟꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯗꯤꯌꯥꯗ ꯎꯠꯂꯤ ꯃꯇꯧꯗꯨꯗ ꯗꯤꯌꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯈꯨꯝꯃꯛꯇ꯭ꯔꯤꯕꯗꯤ ꯅꯍꯥꯟꯒꯩꯗꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯗ ꯆꯣꯛꯊꯗꯕꯗꯥꯏꯅꯦ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯅꯗꯒꯤ ꯋꯥꯍꯩ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯊꯦꯡꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯑꯥꯏ ꯂꯚ ꯌꯨ 1,000 ꯍꯦꯜꯂꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯉꯁꯤ ꯈꯕꯔꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯄꯥꯏ 1 touch is equal to 1,000 words ꯍꯥꯏꯕꯗꯤ ꯑꯃꯨꯛꯇꯪ ꯁꯣꯛꯄ ꯑꯁꯤꯅ ꯋꯥꯍꯩ 1,000 ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯀꯔꯝꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯍꯤꯠꯅ ꯌꯦꯡꯉꯨꯁꯦ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨ ꯄꯤꯔꯛꯎ ꯌꯦꯡꯉꯨ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯈꯨꯠꯁꯦ ꯄꯥꯏꯔꯒ 3 ꯃꯦꯠꯀꯅꯤ ꯃꯁꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ 3 ꯃꯦꯠꯄꯁꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯇꯨ ꯍꯥꯏꯕꯁꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯩ ꯈꯨꯠ ꯑꯁꯤꯗ 2 ꯃꯦꯜꯂꯨ ꯃꯗꯨꯅ ꯃꯤ ꯇꯨ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯛꯇꯣꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯀꯥꯟꯅꯕꯖꯥꯠꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯤꯂꯝ ꯌꯦꯡꯂꯗꯨꯅ ꯊꯣꯛꯂꯛꯈꯤ ꯐꯤꯂꯝ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯕꯥꯏꯒꯗꯣ ꯃꯨꯝꯕꯥꯏꯗ ꯊꯣꯛꯂꯛꯀꯅꯤ ꯃꯈꯣꯏꯗꯤ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯅꯈꯣꯏ ꯕꯕꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯇꯣꯔꯤꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯗꯤꯌꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯗꯤꯌꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯃꯗꯨꯗ ꯗꯤꯌꯥꯅ ꯍꯥꯏꯔꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯧ ꯃꯥꯟꯗꯦꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯁꯤꯒꯦ ꯃꯗꯨꯗꯒꯤ ꯔꯣꯍꯤꯠꯅ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯣꯝꯇꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯅ ꯑꯦꯝꯕꯨꯂꯦꯟꯁ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯌꯥ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯛꯄ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯃꯈꯨꯔꯥꯗ ꯔꯣꯍꯤꯠ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯣꯍꯤꯠꯇꯤ ICUꯗ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯎꯅꯕ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯌꯥꯗꯤ ꯔꯣꯍꯤꯠꯄꯨ ꯉꯥꯎꯖꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕ ꯑꯣꯏꯕꯅꯤꯅ ꯔꯣꯍꯤꯠ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯛꯄ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯀꯀꯥꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯅꯪ ꯇꯥꯕꯗꯗꯤ ꯈꯔꯗꯤ ꯋꯥꯔꯅꯤ ꯑꯗꯨꯕꯨ ꯈꯥꯡꯗꯤ ꯈꯥꯡꯉꯨ ꯔꯣꯍꯤꯠ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥꯗꯤ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯄꯨꯡꯆꯥꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯂꯤꯕ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯨꯔꯥꯗꯨꯅ ꯈꯥꯝꯅꯕ ꯊꯦꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯣꯍꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ ꯔꯣꯍꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯍꯥꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯊꯟꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯗꯤꯌꯥꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ
ꯔꯣꯍꯤꯠꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯗꯤꯌꯥꯒꯤ ꯃꯪꯂꯥꯟꯗ ꯔꯣꯍꯤꯠ ꯑꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ "ꯑꯥꯏ ꯂꯚ ꯌꯨ" ꯍꯥꯏꯕꯗꯧꯅ ꯅꯤꯡꯖꯈꯤ꯫ ꯗꯤꯌꯥ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯆꯥꯛꯄ ꯍꯦꯟꯃꯟꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯠ ꯁꯣꯛꯈꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯑꯆꯥꯛꯄ ꯃꯩꯆꯥꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯅꯥꯔꯤꯕ ꯑꯁꯤ ꯃꯁꯥ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯅꯥꯕꯗꯒꯤꯁꯨ ꯍꯦꯟꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯅ ꯗꯤꯌꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯔꯣꯍꯤꯠ ꯁꯤꯈꯤꯕꯗꯒꯤ ꯋꯥꯈꯜ ꯑꯁꯤ ꯗꯥꯎꯟ ꯇꯥꯈ꯭ꯔꯦ, ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯄꯥꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯕꯦꯡꯒꯂꯨꯔꯨꯗ ꯗꯤꯌꯥ ꯂꯥꯛꯈꯤ꯫ ꯗꯤꯌꯥꯒꯤ ꯀꯖꯤꯟ ꯁ꯭ꯃꯤꯇꯥꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯃꯤꯇꯥꯒ ꯃꯍꯥꯛꯀ ꯂꯣꯏꯅꯔꯗꯨꯅ ꯑꯆꯥꯛꯄ ꯃꯩꯆꯥꯛ ꯑꯁꯤ ꯈꯔꯇꯁꯨ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯛ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁ꯭ꯃꯤꯇꯥ ꯐꯣꯟ ꯇꯧꯔꯤ꯫ "ꯗꯤꯌꯥ, ꯑꯩ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯂꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯇꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯍꯟꯕꯗꯣ ꯅꯪ ꯅꯊꯟꯗ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥ "ꯍꯣꯏ, ꯐꯔꯦ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯕꯔ ꯆꯦꯖꯦꯠ ꯑꯃ ꯇꯥꯔꯝꯃꯤ꯫ ꯈꯕꯔ ꯆꯦꯖꯦꯠ ꯑꯗꯨꯗ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯗꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃ ꯇ꯭ꯔꯦꯟ ꯇꯥꯂꯤꯗ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯕꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯥꯛꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕꯅꯤ꯫ ꯗꯤꯌꯥꯁꯨ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯣꯡꯉꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯈꯣꯡꯉꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯇ꯭ꯔꯦꯟ ꯇꯥꯂꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯇꯠꯈꯤ꯫ ꯐꯣꯟ ꯑꯗꯨ ꯇꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯇꯥꯂꯤꯒꯤ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯉꯣꯟꯗ ꯐꯣꯟ ꯑꯃꯃꯨꯛ ꯂꯥꯛꯈꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ "ꯁꯤꯕꯨ ꯗꯤꯌꯥ ꯁꯨꯕ꯭ꯂꯣ?" ꯃꯗꯨꯗ ꯗꯤꯌꯥꯅ "ꯗꯤꯌꯥ ꯁꯨꯕ ꯍꯥꯏꯕ ꯅꯠꯇꯦꯗ, ꯗꯤꯌꯥ ꯁ꯭ꯋꯔꯨꯞ ꯍꯥꯏꯕꯅꯤ." ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯪꯉꯤꯗ, ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯅꯪ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯇꯧꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥꯗꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ "ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ?" "ꯑꯗꯨꯅꯤꯅꯦ, ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯗꯣꯔꯤꯕꯅꯤ." ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯤ ꯑꯌꯨꯛꯇ ꯄꯥꯔꯛꯀꯤ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯕꯦꯒ ꯃꯨꯜꯂ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕꯒ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯪꯒꯤ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤꯗꯅ ꯃꯗꯨꯅ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ꯫ ꯑꯩꯅ ꯕꯦꯒ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯪꯂꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯅꯪꯁꯨ ꯄꯨꯂꯤꯁꯇꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯆꯠꯂꯝꯕ ꯌꯥꯏ, ꯑꯗꯣ ꯅꯪꯅ ꯕꯦꯒ ꯃꯥꯡꯈꯤꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯕꯦꯒ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦ, ꯑꯗꯨ ꯂꯧ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗꯅ." ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ "ꯅꯪꯒꯤ ꯕꯦꯒ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ, ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤ ꯅꯪ ꯀꯔꯝꯍꯥꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯇꯥꯛꯂꯣ, ꯑꯗꯨꯗꯨꯒ ꯕꯦꯒ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦ." "ꯀꯗꯥꯏꯗ ꯎꯅꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯎꯅꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯃꯗꯨꯗ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯕꯦꯒ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ, ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ." ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯗꯦꯕꯤꯠ ꯀꯥꯔꯗ, ꯑꯗꯒꯤ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯔꯤ, ꯄꯩꯁꯥꯁꯨ ꯌꯥꯎꯔꯤ, ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯕ꯭ꯔꯅꯤ ꯅꯪꯕꯣ?" ꯃꯗꯨꯗ ꯗꯤꯌꯥꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ "ꯀꯩꯅꯣ, ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯕꯦꯒ ꯑꯁꯤ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕꯗꯨꯗ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯕ ꯌꯥꯏꯅ, ꯃꯍꯥꯛꯁꯨ ꯈꯔ ꯑꯗꯨꯝ ꯀꯥꯟꯅꯖꯕ ꯌꯥꯏ." ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯇꯩꯕ ꯂꯥꯏꯔꯤꯅꯦ, ꯅꯪꯗꯤ ꯃꯗꯨ ꯅꯨꯄꯤꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯀꯔꯝꯅ ꯂꯧꯔꯤꯕ?" ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯈꯔ ꯌꯥꯎꯔꯝꯃꯦ, ꯑꯗꯨꯒꯤ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯗꯨ ꯕꯦꯡꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯐꯪꯒꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯗꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯆꯩꯔꯛꯏꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯕ꯭ꯔꯣ, ꯄꯨꯟꯁꯤꯗ ꯅꯨꯄꯤꯅꯒ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯁꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯕꯨ ꯅꯪꯕꯨ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ?
ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯊꯦꯡꯅꯗꯦꯗ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯅꯤꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯁꯨꯡ ꯃꯤꯔꯦꯀꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯗꯨꯒꯤꯗꯤ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕ ꯑꯃꯗꯨꯗ ꯃꯈꯣꯏ ꯌꯧꯔꯛꯏ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕ ꯑꯃꯗꯨꯗ ꯆꯥꯔꯖ ꯑꯁꯤ 4,500 ꯆꯪꯒꯅꯤ ꯍꯥꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯨ ꯃꯦꯗꯤꯀꯦꯜ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯅꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯏꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯅꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯥꯗꯤ ꯀꯧꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯕꯁꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯄꯥ 4,500 ꯆꯪꯅꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯆꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯁꯨ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯕꯥꯏꯛ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯂꯦꯡꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯕꯥꯏꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯤꯁꯨ ꯒꯥꯔꯤ ꯌꯣꯟꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯀꯣꯟꯐꯔꯦꯟꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯃꯥꯒ ꯊꯦꯡꯅꯈꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯛꯁꯃꯤ ꯀꯧꯏ ꯃꯃꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯦ ꯂꯛꯀꯤ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯦꯗ ꯗꯣꯛꯇꯔ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ ꯂꯛꯀꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅꯦ ꯍꯥꯏꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯃꯗꯨꯗ ꯃꯃꯥꯅ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣꯅꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯅꯪꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯌꯥꯝꯅ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯌꯥꯝꯅ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯦꯗ ꯗꯣꯛꯇꯔ ꯑꯗꯨꯒ ꯎꯅꯕ ꯆꯪꯉꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡ ꯑꯩ ꯈꯤꯇꯪ ꯊꯦꯡꯉꯛꯄꯗꯤ ꯌꯥꯏꯅꯤ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯕ ꯌꯥꯏ ꯀꯦꯁ ꯑꯁꯤ ꯈꯤꯇꯪ ꯂꯨꯕ ꯀꯦꯁꯅꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯝ ꯇꯧꯋꯦ ꯑꯁ꯭ꯋꯥꯏꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯩꯕꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯝꯒꯦ ꯑꯗꯨꯒ ꯅꯪ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛ ꯑꯁꯨꯝ ꯍꯥꯏꯔꯗꯨꯅ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯗ ꯄꯦꯁꯦꯟ ꯀꯧꯔꯛꯄ ꯃꯇꯝꯗ ꯗꯤꯌꯥ ꯁꯣꯔꯣꯛ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯃꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯕꯦꯛ ꯂꯧꯕ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯗꯤꯌꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯌꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯨꯠ ꯂꯣꯜꯂꯗꯨꯅ ꯗꯤꯌꯥꯗ ꯈꯣꯏꯔꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯗꯤꯌꯥ ꯁꯣꯞ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯃꯁꯨꯡ ꯐꯝꯊꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯗꯤꯅ ꯁꯥꯏꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯑꯩꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯕꯦꯛ ꯂꯧꯕ ꯄꯥꯝꯗ꯭ꯔꯤꯕꯗꯤ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯅꯨꯄꯤꯅꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯈꯣꯡ ꯑꯗꯨꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔ ꯑꯃꯗ ꯊꯝꯒꯦ ꯐꯣꯇꯣ ꯑꯃꯗ ꯀꯥꯞꯀꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯕꯦꯛ ꯂꯧꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯝ ꯑꯃ ꯁꯦꯝꯂꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯐꯔꯦꯁꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪ ꯃꯊꯥ ꯁꯥꯕꯗꯣ ꯃꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯨꯝ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯕꯅꯤꯗ ꯀꯩꯝꯇ ꯈꯜꯂꯨꯒꯅꯨ ꯌꯥꯔꯦ ꯑꯗꯨꯒ ꯅꯪ ꯗꯣꯛꯇꯔꯗ ꯎꯅꯒꯅꯤꯗꯣ ꯎꯅꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯕꯕꯠ ꯆꯠꯂꯨꯔꯒ ꯅꯪꯒꯤ ꯕꯦꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯛ ꯂꯧꯕ ꯆꯠꯈꯤ ꯑꯗꯤꯅ ꯕꯦꯛ ꯂꯧꯗꯨꯅ ꯍꯜꯂꯛꯄ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯌꯥ ꯂꯩꯔꯝꯗꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯤꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯁꯦ ꯃꯨꯟꯅ ꯇꯧꯕ ꯑꯃ ꯍꯥꯏꯒꯦ ꯁꯒꯣꯜ ꯑꯁꯤ ꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯄ ꯊꯛꯇꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯔꯤꯕꯅꯣ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯥꯏꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕ ꯖꯒꯥꯗꯨꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯁꯤ ꯆꯥꯔꯨꯁꯤ ꯑꯗꯨꯒ ꯂꯛꯀꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯊꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯁꯥꯔꯚꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯃꯥꯡꯊꯛꯇ ꯒꯥꯔꯤ ꯑꯃ ꯂꯥꯛꯀꯅꯤꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯂꯥꯏꯟꯗ ꯌꯦꯡꯍꯟꯈꯤꯕꯗ꯭ꯔꯣ ꯃꯥꯅꯦ ꯃꯗꯨ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯅ ꯒꯥꯔꯤ ꯑꯗꯨ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯛ 2.5 ꯄꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤ ꯑꯃ ꯂꯩꯗꯣꯏꯗꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯍꯣꯡꯕ ꯒꯥꯔꯤ ꯑꯃ ꯑꯗꯨꯝ ꯊꯧꯔꯁꯨ ꯌꯥꯕꯗꯨꯕꯣ ꯀꯩꯗꯧꯗꯣꯏꯅꯣ ꯄꯩꯁꯥ ꯃꯌꯥꯝ ꯊꯥꯗꯗꯨꯅ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯒꯥꯔꯤꯕꯨꯗꯤ ꯊꯧꯕ ꯌꯥꯏ ꯑꯗꯣ ꯒꯥꯔꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯒꯥꯔꯤꯗꯨꯗꯤ ꯌꯥꯝꯅ ꯂꯨꯝꯕꯗꯥꯏꯅꯦ ꯃꯗꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯕꯨ ꯒꯥꯔꯤꯗꯨꯕꯨ ꯊꯥꯡꯉ ꯆꯠꯀꯗꯕꯁꯨ ꯅꯠꯇꯅ ꯒꯥꯔꯤꯗꯨꯗꯤ ꯊꯧꯒꯗꯕꯅꯤ ꯑꯗꯨ ꯅꯪ ꯒꯥꯔꯤ ꯑꯇꯥꯡꯕꯗꯨꯅ ꯀꯃꯥꯏꯅ ꯂꯩꯗꯣꯔꯤꯕ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯚꯤꯗꯦꯟ ꯐꯟꯒꯤ ꯄꯩꯁꯥꯁꯨ ꯂꯩ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯋꯥꯠꯄꯗꯨꯅ ꯂꯣꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯒ ꯂꯩꯇꯥꯔꯦ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯒꯥꯔꯤꯗꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯌꯦꯡꯉꯣ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯗꯤ ꯌꯥꯝꯅ ꯇꯥꯡꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯆꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯁꯔꯚꯤꯁꯤꯡ ꯇꯧꯕꯒꯤ ꯏꯟꯚꯣꯏꯁ ꯑꯗꯨ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯔꯨꯝ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯉꯛꯏ ꯉꯁꯤꯗꯒꯤꯗꯤ ꯒꯥꯔꯤꯁꯤ ꯑꯗꯣꯝꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯗꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯀꯔꯝꯅꯁꯨ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯒꯥꯔꯤꯁꯤ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯒꯥꯔꯤꯁꯦ ꯅꯈꯣꯏ ꯏꯃꯥꯒ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯏ ꯏꯃꯥꯅ ꯃꯁꯤ ꯕꯨꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯒꯥꯔꯤꯁꯤ ꯄꯨꯔꯛꯂꯤꯕꯁꯤꯁꯨ ꯕꯨꯛ ꯇꯧꯕꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯒꯥꯔꯤꯁꯤ ꯅꯣꯏ ꯅꯃꯥꯅ ꯍꯥꯟꯅ ꯅꯪꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯃꯥꯅ ꯅꯪꯅ ꯒꯥꯔꯤ ꯑꯇꯥꯡꯕꯗꯨꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩꯅ ꯂꯩꯕꯗꯤ ꯌꯥꯏꯗꯅ ꯑꯗꯨꯒ ꯑꯩꯗꯤ ꯅꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯁꯦ ꯁꯪꯁꯥꯔꯁꯦ ꯂꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅꯕꯨ ꯈꯜꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯗꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯖꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯈꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯉꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯗꯨꯅ ꯃꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯀꯥꯟꯗꯅꯤ ꯈꯪꯗꯣꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯆꯤꯊꯤ ꯑꯃ ꯏ ꯄꯥꯔꯧꯔꯥ ꯃꯗꯨꯗ ꯆꯤꯊꯤ ꯏꯔꯤꯕ ꯄꯥꯔꯣ ꯆꯤꯊꯤꯗꯨ ꯄꯥꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯥꯝ ꯉꯛꯏꯗꯨꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯪꯉꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯦ ꯑꯗꯨꯒ ꯉꯁꯤ ꯃꯁꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯁꯤꯅ ꯀꯩꯒꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯛꯀꯤ ꯍꯥꯏꯅ ꯀꯧꯗꯥꯏꯅꯦ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯛꯀꯤ ꯀꯧꯕꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯕꯗ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯂꯛꯁꯃꯤ ꯀꯧꯕꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤꯔꯗꯨꯅ ꯁꯝꯖꯜꯂꯗꯨꯅ ꯂꯛꯀꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯗ ꯃꯈꯥ ꯇꯥꯕꯗ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯤꯊꯤ ꯃꯈꯥ ꯄꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯆꯤꯊꯤ ꯃꯈꯥ ꯄꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯅꯤ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯊꯃꯣꯏ ꯑꯃꯈꯛꯇꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯝꯃꯣꯏꯗꯅ ꯑꯗꯨꯒ ꯅꯪꯕꯨ ꯄꯥꯝꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯊꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯨꯗ ꯃꯈꯣꯏ ꯌꯨꯝꯊꯪꯅꯕꯅ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤ ꯃꯍꯥꯛꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯌꯨꯝꯊꯪꯅꯕꯗꯨꯅ ꯅꯪꯅ ꯒꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯔꯦ ꯑꯗꯣ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯐꯖꯩ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯣ ꯑꯩ ꯒꯥꯔꯤ ꯑꯃꯇ ꯊꯧꯗꯣꯛꯀꯦ ꯅꯪ ꯒꯥꯔꯤꯁꯤ ꯑꯃꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨꯅ ꯐꯅꯤ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯍꯥꯏꯗꯣꯛꯄ ꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯏ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯄꯁꯤ ꯃꯈꯣꯏ ꯐꯤꯂꯝ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄꯅ ꯐꯤꯂꯝ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯐꯤꯂꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯠ ꯊꯥꯜꯂꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯅꯦꯛꯁ ꯁꯣ ꯌꯦꯡꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯠ ꯊꯥꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯗꯤꯌꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯂꯩꯔꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩꯔꯒꯦ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯗꯨꯅ ꯕꯦꯒ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯃꯁꯤꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯛꯏ ꯃꯔꯝ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯕꯦꯒ ꯑꯗꯨ ꯂꯧꯔꯨꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯕꯦꯒ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯠꯆꯈꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯔꯤ ꯆꯥꯈꯤꯒꯦ ꯑꯩ ꯀꯩꯀꯩ ꯑꯆꯥꯊꯛ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯆꯥꯗ꯭ꯔꯁꯨ ꯇꯣꯛꯑꯣꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯂꯩꯔꯝꯗꯗꯅ ꯇꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯣ ꯅꯊꯟꯇ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯖꯟ ꯁ꯭ꯃꯤꯇꯥꯒ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤꯂꯝ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯃꯤꯇꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯂꯝꯕꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ
Nakoigi cousin Smith adri yamna friendly oine. Yam no ngaibu wari amasung yam ngakbo wari hagatra. Ayese film yung jaro ina lermani. Adubo imanabro namdaram phom sida pudno lai. Aduga interval gi matamaduna nanga muthenare. Masini life is full of surprises and a miracle haidun hare. Wahai du ta matamda somakanda diya di yamna no ngaita bahab garami. Tanjadu da changni bi malautuna makwedi karigumba munirami. Madura mahasu pashalok toktuna changni bi dura pirami. Maduragi diana hare siurabra. Life is full of problems and pains haiduna mahasu mapam maduri tholei. Nang haisuna di sangsara sira deriba mifum khudewak sing ase problem amasung pain loina lei habini ne. Madura diya su hoi haidun hare. Nangi se Bengaluru se Pazana Ujiba Mali, Satriba Mali, Kojiba Mali. Malam di Mapam Sira Jaga Malay, Mapam Madru Deriba missing a se. No with the Awaba Sip Kang Drapani. Nang Tazadabra, Mapam Madru Zaraku Yingshira. Mapam Madutaba Matamda, Somakana Diadi, Sunta Tazadi Hadun Hake. None of Tazagana, Yungsilon had a Mahasu, Kokabani, Home Tandotun Lai, Madri Dia Mapam Madru Lepuna Lebi Wongatuda. None Harsina di Laru in a Haribro. Pare-paredu taragudi nangi beka cepiro rico. Side police station lebni. Matuda complaint of Wisutoro. Yengo Minambo, Nangi bega segita in a Huram, but to give Mantum in another count one sinki. Adusu, Nanketasu Yang Viadna. Si Kong Pop so in Eva, after law of Nango. Mato Sumna, Diasu Yake, Diamaque ni Gaito Minatuna, Asum Lapo Matamuda. Me a silver pum pum, Mangdalake. Mangdala Matamadura, a quay with the labor missing as a young. Makoy se awaba amusung China se amta khangdrabani makoy musanti level letre yo nang na haida chunri chami sangsara sir lerim bibum kudimuk singa se awaba amusung China se loina di leina bangatri aduga pe namusung problem singa se yo samga chamane nang na phane yana katapatara kuso aduma horokani adugo yo problem amala pamatamda akhoi action nasina future da nungaigani natraga nungairu habse loina tawlibani Aduga yana no lima wama sutao. Akogi problem singa sina akoibo miwe habse welebani natragadi. Ahing bajiba akoiga mafam masira leriba asiba singa siga karibu khenari. Aduga nana khangadabdi yango. Yam kahena thumba sasalasune akoi haksanga sedam sokpane. Isam samna hayu haib taragadi punsidane. Problem lai haduna chengadabnati. Problem adu face tawgadabni. Aduga nangi laibado makha chathana bohonagadabni. Waham Singadu Somakanda, Dia Sumuna Tadra Lerami. Matosumna, Mama took the Tokiba, Tado Singadu, Hividi, Ruhiki Matanga, Mahana, Adidal in the Lirami, Madidi Adinere, Dia. Yungunana Ruhit Sikibagi, no Itaba, Power Duna, Sagladuna Nanga Nasana, and the Sijan of Honari. None of the Tona Kiamaru Putola Duna, Sina of Honaribani, Adabu Yungo. Nangsu Natam Lasing Adu Putokuna, Hingaba Honavidi Adabra. Isolde salmudagi nang karim to thoktre madum di yamna phare aduga ekhoina ne punsi de mai pake natragana punsi makha ta na sathagi haiba taragadi tholi basing ase reality se khone accept to badai somna gandadi diya di mamitagi mapi ra sin tharakhi madiga di nare ya yare ma bu thadokro ma bu kauthokro natragani nang hingma ngamnaroi nangonda hojik option ani khatani dari se rohit bu kautholo aduga nangi punsi se makha ta na chathana ba honaro Natragana, Rohit Podum Nichunduna, Mahakyo Kala, and the Mowan Himbasini. Madigdi, Dia Sumamitagi Mapido, they told Duna, Wakala Makalami, Madigdi, Adinari. You know Sumasina Parni Habitabado, Tokasukadi, I couldn't take it papiroi. Numit Karanigi Matunda, Diana Tumdun Ringit and Jadula, Adina Fontori. Adina Fonto with the Pakaladuna, Adida Kadori Hadun Hangi, Madidi Adina Mopantolo Hadun Heraki. Kaidobula Suyam Tilaba Matamsida Tolo Harry with the Hadun Hamatamda, told the Tolo Hadun Harry. Adisi and the Pagita Gonba, Misagamoy, Maramadra, Mahana, Diangai Bugimo, see Yam no Mungam the Madul Deremi. Madrid Diana Tolopum with a Madura Mahana Deremi, the Ubamatam, the Diadiam and the Pahib the way K. Madidi Makwani, Garito Matuna, some Togula, Pumatam to the Diana Garacha trip no Hadun Hangi. Madura Dina, Kambukalugatroke and Bo, Yorokanaga to Kazani. Madura Diana, Aine, Numidang Sidane, Mang the Gatspating Amorico, Gigano Minango, Casutori me. Madidi Makoina Somasum La Pomatamadura, Adigi Mamana Basingna, Diagi birthday celebrate on the Vita with the Nilam the Nigel Leremy. Momudu Bomatum Diadian of Pipe the Wake. Aduga Dia the Whisper of Basing say, in Diagi power of a mean Altani, Narendra Modi,
Manmohan Singh, Sonia Gandhi, Rajnikant, Asina Chingmakianasu, Mangona Whisper, Lihadra photo Yabdul Lerami. Asum Todana, birthday celebrate Minarami, birthday celebrate Matamda. Bombay Queen, Dia Surupki, Haduna Harake, Mamma Singaduna, Joy Haduna Lawi. Madidi, birthday Queen, Dia Surup Haduna Mulawi, Adusu Joy Haduna Hari. Madidi, Beauty Queen, Dia Surup Haduna Hapumatumda, Mamma Singaduna, 2 minutes Dinavi Moda. Masak Pasadabro, Parapara Targadi, Normal Queen, Dia Surupki Hadunam Hari, Madura Joy Hadunam Lorke. But Wasumna, Awa Macha Kandra Lakiba, the young city. Adina Kalada or episode no Papangan K. Barley Loredula, Mayunatin Balay, Mayunatin Bala, Matamada, Dia Sumamaito, Barley Kakaduna, Punte Terami, Adi Punte Terami, Madura Adina Diari Hilgari, Nang Saga City, Soma Kanda Mangdi Tolopami Amale, Madura Dianasu, Nang Sumalikino, Madi the Mas to Garigi Michel Aduni, Wayne, Mali Naisho, Madi Dianare. Asukura Matamasida ay Harautia Vibes or Kidramani, no Poho no Kidramani. Nasidi Nanda Ibo Yam special na Powale Tamoida. Ay, Hingada Male. Why the Tawa Matamda, Adin Harry. Oh, Pioneer do what in Netaninise. Nang Jose, Lambia Chummadani Chelipedo. Madi Pagita Gamhare, Nanga Sagado. Mika after the young Nuko, Kariguma Mingodi, and Putargati. Makoi Yumda Sakfaza Yaduna, Butchang Yadro Kalmatari. Asum Todna, Diasu Noxa by the way K. Madi Dianare, Maduri the Rida. Yum the Mika Ramdrati Tavalo in Sasonaki, sooner the gay Catanisi. Madura Adinare. Young Sibu, common sense come to later Contini. Cadore. I know have the Nakoyum the Mika Ramtazulati and Harry, Adu Taragadi. Nangu of Homicide in a Tinduna Productivity. Copigula some the Pitapi Viadana. Madura Dianare. Chumini Aja common sense out of Mini. Why Yum Song was allowed to coffee and taxi. Madura Diana Muharke. I say, common sense out of me with Zani. Asum do Namakoini. Im the chunk to the coffee don't to the coffee and minute let me. Coffee takumatum the Nagi coffee city yam Hawi Aduga. Nangi, Nupa to the Maravayam Hagani Maram de. Nagding Haltang Alta, Yanga say. Makal Magal tongue the pigeon don't mal had Harake. Madura Diana, ideal honor had a lepe, Maramadana. Nupa lay Bagiwa to the Kandreda. Wapamuta Vomatamda Adina, Mark Coffee to Sasatam Naturari. Nangisidi, Equadica, Bibi Malita. Kadura has a head in a Diana Hangi. Namanda Supaza on the palm lived to the lady say, Nanga Yam Tini Cab Pibi Moline. Adugo Nana the whole week on Harivanine, Wapamuta to the Dianari. Adi, Madi Wakal Ritogono. I know only walk with the Magase, Pagiluneta Tokano, Adugo. Nangidi Namanabu Miam Bia, Adobo, Ayu and a day, Imanab says, sooner taking Nantani. A queenie game with Peggy Marie Sigi Marakta, Nusinaba Pusilactuna, a queenie Marie se kind of Honarcano. Aduga, Nusinaba habits the giddy a Wabacha Nakiam Nankabani. Madia Dinari, Parisa Yarse, like on the Sarupan Diaduni, Maramadra Heta Hatoki Baduni. Other pare, other Maridun Marubu and Renas to Luneta Redana. Aduga Nangi, Utsigi Aruba Miko Habdi. Nangi 99 Suba birthday with the so equine assume the body to Guna Nagadabani. Matamadu the so equine say, best friend of Gadabani. Yarabra has said, Wafumuta Matam the Diasu, Hoy Haduniyake. Madigi move, Adina Karanta Dunhari, Masigo Homose. Nang one so apply to Wiko, Nang so I want the one Shirkano. Mato Sumna, Hoy Haduna, no one upon Matam the Makoini Mutinaki. Makoini Koya Bakweba Matumda. Anoblaki, Anobleva Matamada, Anobado, Sumusum Kanba Matamda, Pasdi Haiduna, Diana Luni Yakide, Madigi Diana, Anobokali, Adugamamano Pali, Adobo Anobadugumala to Yamatam with the gay, Marksu Anobado Pamatu Tamamdana, Adobotolake, Mayum the Galatola Sentodana, Diaso Asa Takaya, Haibadi, Adigi Mayum Latuna, Tong Taktuna Chamin Tamin Narami, Madigi Nimitami Matamda, Diabu Mayum the Tinbala Matamadda. Adigi Garido petrol like okay. Mato Usumna Somasum Ilagala Pumatamuda, Diana Hare. Garisi Tau to keep the Yamno Supare. Madura Dina, Garisi Lakumatamane, a Kwang with the ebony, Adugan Harao in a cake. Nangasi Nabuyan Patida, Maduda Diana Didare. Aduana Tida, Militara Mangamuti, Queni, Amuhin Labor Pangitana. I be the Garisi Ilagala, Minakon Chatano Vice and the Basi Pangitana. Madura Dinare. None Hasibo, I couldn't see a Mohano, Nadabi Mohine. Madi Dianare.
ꯑꯩꯈꯣꯏꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯦꯡꯗꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯊꯦꯡꯅꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯤꯗꯤ ꯌꯥꯝꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯑꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯕꯣꯝꯕꯦꯗ ꯍꯟꯈ꯭ꯔꯅꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯃꯥꯁꯨ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯑꯩꯅ ꯏꯊꯟꯇ ꯀꯝꯗꯧꯅ ꯂꯩꯗꯣꯔꯤꯅꯣ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯍꯜꯂꯒꯦꯅ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤꯗ ꯑꯗꯤꯅꯥꯔꯦ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦꯅꯦ ꯁ꯭ꯃꯤꯇꯥꯅ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯌꯥꯅꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯥꯏꯅꯕꯨꯗꯤ ꯍꯥꯏꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯀꯥꯏꯕ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯔꯤꯕ ꯃꯗꯨꯗ ꯗꯤꯌꯥꯅ ꯄꯨꯡ 3:30ꯗ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯦ ꯃꯗꯨꯗ ꯑꯗꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯏꯜꯂꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯨꯝꯊꯗꯨꯅ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅꯤꯒꯤ ꯐꯤꯌꯔꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯣꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯐꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯆꯠꯂꯣ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯉꯨꯔꯣ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯨꯞꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥ ꯃꯉꯣꯟ ꯅꯣꯛꯆꯈꯤ ꯑꯃꯁꯨꯡ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯐꯕ ꯊꯕꯛ ꯈꯛꯇ ꯇꯧ ꯍꯥꯏꯗꯨꯅ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯣꯜ ꯗ ꯕꯦꯁ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯥꯛꯇꯥꯔꯒꯗꯤ ꯀꯣꯜ ꯁꯦꯟꯇꯔꯒꯤ ꯅꯝꯕꯔ ꯑꯁꯤꯗꯤ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯣ ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨ ꯗꯤꯌꯥꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯤꯌꯥꯅ ꯃꯉꯣꯟꯗ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ ꯒꯤꯐ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯅꯣꯞꯅꯤ ꯃꯍꯥꯛꯅ ꯇꯥꯡꯉꯦ ꯍꯥꯏꯗꯨꯅ ꯊꯝꯃꯝꯕ ꯑꯅꯣꯞ ꯑꯗꯨꯅꯤ ꯃꯁꯤꯗꯤ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯑꯁꯣꯝ ꯅꯥꯀꯟ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯦ ꯅꯪꯒꯤ ꯔꯤꯇꯔꯟ ꯒꯤꯐꯇꯤ ꯀꯔꯤ ꯄꯤꯗꯣꯔꯤꯕ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯗꯤꯌꯥꯅ ꯄꯥꯝꯗꯦ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯤꯐꯇꯤ ꯅꯪꯅ ꯄꯤꯕ ꯂꯣꯏꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯑꯗꯤꯗ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯃꯜ ꯂꯩꯔꯕ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯅꯤ ꯕꯥꯏ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯥꯏꯅꯈꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯣꯡꯃꯇꯒ ꯂꯩꯊꯕ ꯌꯥꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯤꯌꯥꯅꯁꯨ ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯏꯜꯂꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯃꯍꯥꯛ ꯊꯥꯎ ꯍꯥꯜꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ ꯃꯃꯥꯗꯨꯁꯨ ꯑꯍꯤꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯍꯧꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯉꯛꯄꯗꯒꯤ ꯃꯃꯥꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯤꯝꯇ ꯇꯧꯗꯦꯗ ꯄꯥꯈꯠꯈꯤꯅꯨ ꯁꯨꯝ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯇꯨꯝꯃꯝꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯨꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯁꯦ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯝꯕꯅꯤ ꯐꯔꯦꯅꯦ ꯑꯗꯣ ꯂꯛꯀꯤ ꯀꯔꯤꯝꯇ ꯍꯥꯏꯒꯦꯅꯦ ꯃꯗꯨ ꯃꯃꯥꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯒ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯛꯏ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯤꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦꯗ ꯗꯤꯌꯥꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯆꯠꯈ꯭ꯔꯅꯤꯅ ꯍꯥꯏ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯈꯛꯇꯒꯤꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯠꯂꯒꯦꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯤ ꯃꯍꯥꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯆꯠꯀꯗꯕ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯑꯗꯤꯅ ꯍꯣꯏ ꯆꯠꯀꯗꯕꯕꯨꯗꯤ ꯂꯩꯔꯕꯅꯦ ꯑꯗꯣ ꯅꯣꯡꯃꯇꯪ ꯆꯣꯟꯊꯗꯨꯅ ꯂꯩ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯣ ꯐꯔꯦꯅꯦ ꯗꯤꯌꯥꯅꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯗꯨꯗ ꯑꯗꯤꯅ ꯑꯩꯁꯨ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪ ꯗꯤꯌꯥꯕꯨ ꯗꯥꯏꯔꯦꯛ ꯃꯨꯝꯕꯥꯏꯗꯗꯤ ꯊꯥꯔꯨꯔꯅꯨ ꯅꯈꯣꯏꯅꯤ ꯃꯦꯡꯒꯂꯨꯔꯨꯗ ꯄꯨꯟꯅ ꯆꯠꯂꯣ ꯄꯨꯡ 11:45 ꯑꯗꯨꯋꯥꯏꯗ ꯌꯧꯔꯅꯤ ꯃꯗꯨꯒꯤ ꯑꯃꯨꯛ ꯃꯨꯝꯕꯥꯏꯗ ꯗꯥꯏꯔꯦꯛ ꯆꯠꯄ ꯌꯥꯔꯅꯤ ꯃꯗꯨꯗ ꯀꯣꯡꯀꯟ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯗꯨ ꯇꯣꯡꯉꯗꯨꯅ ꯅꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯔꯗꯨꯅ ꯀꯥꯔꯋꯥꯗ ꯀꯨꯝꯊꯔꯁꯨ ꯌꯥꯔꯦꯗꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯔꯅꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯅꯈꯣꯏꯅꯤ
nongma amuk loinabsu yarnidana wafam adu taraba matamda adi yamna harauke nangdi criminal lawyer bo oigadabnine doctor kadabi waribano haduna harke wafam adu taba matamda mamalusu nope tawjarami karwa hariba jaga asina mamanu deriba jaga asini habdi maki mayum asengwadani madagidi masi wafam asi ai diada pausi pikhi haiduna masana padaso hatu hatu phone adu thamgitawi madru mamaduna karino nangna phone adu hatu hatu thamdudibo aduga nangna karwata na chapado kaida chaturibno haiduna hange madura basta chaturibni haiduna harke wafam adu taba matamda mamaduna kaino aina lagani makhai piba gari me lebiridubo ariamda lebiribro nakhoi gari du tongladuna warisana sadana chappa yadro nangsima pangi he haiduna re mama aduna di machana pa yu wakhalonda kari leribno haibase khangbai damakta machana pa adura sumna haikibani mama yu wafam adu tarba matamda machana pa adu yamna harauke matu sumna adina su pawase diada tamladuna diasu makhoi ni nongalapu matamda makhoi ni bike tongduna gari du thauduna samusum lakhe makhoi ni koibe aba kominarduna matam masang base makhoi ni haraute yamna roinakhe madine makhoi su train tongduna amuk Mumbai tamna lakhe Mumbai tamna lakpu matamda karwada adidi kumtha hoduribani madagidi adisu train aduda phamduna hawan si chaduna lermi madagidi mafam badla diyan laktuna mafam sira nandi kadawribno haiduna hangi mafam thongpa lambanida mada manung tapsum phambado pungkalena mafam sida hangchilangambani mafam utaraba matamda somlakandadi diyadi momo nokjarami madagidi diyana hare ngasi ekhogi tribasidi kwadi tenba tribado tare madagidi diada adin hari yamna nungaiba moment sing ase yamna thuna loibani maramaduna hawkiba khangawdabini aina ngol kanamtang haige tawni ne train ase pung 3 makhai doida haibda ayuki pung 3 makhai da karwada khamgani maduda ai kumtha hobani nangon sungai haidabida nangi na sagi dabida kumthagi turibani nangsu asumna taw madu diana karigino haidun hangi madura adin hari aidi kaina ba matamda mi sing asina sakpham ase yamna nungaita leinabai muong ado aidi yamna nungaite aduga nangsu ayu bhamatamda usanadaba sadura nang thokpadam leyo aju nangona karimta hayamda bidam chakige aduga kaina bagi muong ase mi khudimak sing ase yamna nungaina dabani aduga ekhoi ni se kosi chupagi su kaina baga chamanare maramadra masina amu hena wahanduribani ekhoi ni se bai hanaraga dum chalase aduga nangsu adumna tawhaiduna harake wafam udu taba matamda diana su hoi phare aisu aigi sitta dum phamdra lerake aduga nangsu nangi pot puraga dum kumthagaro Pare hadra somla kanda adina senandong hinma matamatula sendanama gari du dagita ke madagidi train du dagita ke ba sendana du nongaiti khaladuna mahna sendana madu so hondoke madru diana aduna tarba karigino haiduna hango matamda sendanama khata sena kadole makhoi ni puna lejara sanu na hondokpanida wafam madu taru matamda diagi thamoida karigumam phauke madagidi makhoi chamakoi cabin aduda tumna duna lerigi matamda adi makhoi ni waisana duna lerami madagidi adina diada khaiduna hare mathakta heblibana pese masi masagana phajaba malini madu somna kuna dia suno petawduna paine phabu phajaradi ado nangna karigumba nupi mathina taragadi nangi future waibado madu karamna propose tawani madura diada dinari kadawni ge babu changshalaga I love you haragal wale wahi ruta matama diana madu yadi ahamadane nupi du aiga hanuna halo Minute agi manungda napiduna nangbu nuksi natraga nuksidi habse ai khangdoba ngamdribani ne aish nangdi yamna haibai mawni ne han CID daga len bro yamna khanganbai mawni ne wahir ta matam diana nangsu khangiduni ne aidi nuksina ba haribasida PhD tawloirabani chumine aisu kawre ne madagini makhoi ni sung wathi ngana dura lebi mawng aduda Kevin nazula tongliba ahalamna makhoi ni de shawlang aduna tumu aduna lawke maduragini makhoi su pari taduna tumsinnaraduna amuk phi do haidokladuna makhoi ni yenaduna nongmina dura lerame asum tawduna makhoi ni gonai ramina duna tumkhe madagidi nongala matamda karwa station station adu lapu matamdura mafam dura leriba ahalanduna adi bo hodoladuna nang hariba station adu yawle mini munga kharangang khane yawi hogolo yare nang bai ngona hodoro haibadai ni haduna adi bo hodolame maduragidi mahausu hogodana chake tawu matamduda dia bo hodokuna bai haige tawu matamda Diana yamna nungaina ningaidina tambagi mawngadu uruba matamda hogdolaroi khaladuna mahana diada tamina bai haramdana mafam mudri tholakhe train aduri komtharaduna diana tongliba cabin aduda train mapandagi asumag yangjaba habdo waikhe train aduna chakraba matamda train adugi marumda dia leptuna lerambagi mawngadu uruba matamda somnakanda adi di yamna thajakhide ma
ꯊꯥꯖꯗꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯌꯥ ꯑꯗꯨ ꯇꯁꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯗꯤꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯦꯗꯥꯝ ꯅꯪꯅ ꯀꯨꯝꯊꯔꯛꯂꯤꯕ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯂꯥꯟꯕ ꯃꯥꯜꯂꯤꯅꯦ ꯅꯪꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯤ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤꯗ ꯃꯗꯨꯗ ꯗꯤꯌꯥꯅ ꯍꯥꯏꯔꯦ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯁꯤ ꯑꯩꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒ ꯑꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯀꯨꯝꯊꯍꯧꯔꯤꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯅꯤꯗ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯀꯃꯟ ꯁꯦꯟꯁ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯨꯝꯗ ꯀꯧꯁꯟꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯆꯪꯉꯧ ꯍꯥꯏꯕꯒꯤ ꯏꯟꯚꯥꯏꯠ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯩꯇꯦꯅꯦ ꯃꯗꯨꯗꯒꯤꯗꯤ ꯑꯥꯔꯗꯤꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯕꯕꯩ ꯀꯛꯊꯠꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯗ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯗꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯅꯦ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯝꯇ ꯊꯥꯔꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛꯁꯦ ꯃꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯩꯈꯣꯏ ꯂꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯐꯥꯎꯕ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯗ꯭ꯔꯤꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯁꯣꯏꯕ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯦ ꯀꯃꯟ ꯁꯦꯟꯁ ꯌꯥꯎꯗꯕ ꯃꯤꯅꯤ ꯈꯨꯄꯥꯛ ꯊꯥꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯃꯟ ꯁꯦꯟꯁꯁꯦ ꯀꯃꯟ ꯑꯣꯏꯗ꯭ꯔꯦꯅ ꯃꯗꯨꯗ ꯑꯥꯗꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯅꯤ ꯂꯥꯟꯕꯨ ꯂꯥꯟ ꯇꯥꯔꯒꯗꯤ ꯄꯅꯤꯁꯃꯦꯟ ꯄꯤꯒꯗꯕꯅꯤ ꯈꯨꯄꯥꯛ ꯊꯥꯔꯛꯎ ꯌꯥꯔꯦ ꯈꯨꯄꯥꯛ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯁꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯌꯥꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯌꯥꯔꯦ ꯐꯨꯕꯨ ꯐꯨꯔꯗꯤ ꯌꯥꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯗꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯗꯤꯌꯥꯒꯁꯨ ꯎꯅꯍꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯃꯥꯁꯨ ꯃꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯥꯗꯤ ꯂꯥꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯤ ꯅꯪꯒ ꯁꯨꯝ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤꯗ ꯗꯤꯌꯥꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯤꯌꯥꯗꯤ ꯖꯔꯅꯤ ꯆꯠꯄꯗꯒꯤ ꯋꯥꯔꯝꯂꯅꯤꯅ ꯑꯩꯅ ꯌꯨꯝꯗ ꯄꯣꯊꯥꯔꯣꯅ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯃꯄꯥꯟꯗ ꯄꯦꯁꯦꯟꯒ ꯂꯩꯇꯕ꯭ꯔꯣ ꯅꯪꯅ ꯆꯪꯉꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯩꯍꯧꯗ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯕꯨꯛꯇ ꯁꯨꯝ ꯅꯝꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯀꯩꯅꯣ ꯑꯥꯗꯤ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯃꯗꯨꯗ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯄꯨꯛꯁꯦ ꯃꯈꯣꯟ ꯊꯣꯛꯄ꯭ꯔꯅ ꯌꯦꯡꯕꯅꯤꯗ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯅꯤ ꯄꯥꯜꯂꯤ ꯑꯗꯨꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨꯗ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯩꯅꯣꯗ ꯂꯛꯀꯤ ꯀꯅꯥꯅꯕꯨ ꯃꯤ ꯑꯃꯗ ꯊꯃꯣꯏ ꯑꯅꯤ ꯄꯥꯟꯅꯒꯦ ꯍꯣꯏ ꯀꯤꯗꯅꯤ ꯑꯅꯤꯕꯨꯗꯤ ꯄꯥꯜꯂꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯑꯃꯈꯛꯇ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯣ ꯆꯤꯊꯤꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ ꯑꯩ ꯏꯁꯥꯅ ꯏꯖꯈꯤꯕ ꯆꯤꯊꯤꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯀꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤꯕꯣꯔꯦ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯆꯤꯊꯤꯗꯨꯕꯨ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯔꯤꯕ ꯀꯥꯏꯗꯒꯤ ꯅꯪꯗꯤ ꯑꯩ ꯊꯥꯒꯠꯂꯒ ꯏꯔꯕꯅꯤꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯇꯥꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯝꯇ ꯇꯨꯝꯃꯨꯁꯦ ꯑꯗꯨꯒ ꯆꯤꯊꯤꯗꯨ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯑꯃꯨꯛ ꯇꯨꯝꯍꯟꯗꯨꯅ ꯃꯍꯥꯛꯅ ꯆꯤꯊꯤꯗꯨ ꯄꯥꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯤꯊꯤ ꯑꯁꯤꯕꯨ ꯊꯃꯣꯏꯗꯒꯤ ꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯏꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯂꯛꯀꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅ ꯍꯧꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯊꯃꯣꯏꯗꯒꯤ ꯏꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯉꯥꯡꯉꯛꯀꯅꯣ ꯐꯔꯦ ꯌꯥꯔꯦꯁꯦ ꯄꯥꯔꯣꯁꯦ ꯇꯥꯔꯒꯦ ꯃꯗꯨꯒꯤ ꯆꯤꯊꯤꯗꯨ ꯃꯈꯥ ꯄꯥꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯩꯅ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯊꯥꯒꯠꯄ ꯑꯁꯦ ꯑꯩꯉꯣꯟꯗ ꯊꯥꯒꯠꯄꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯗ ꯊꯥꯒꯠꯄꯤꯒꯗꯕꯅꯤ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯗꯒꯤꯅꯤ ꯑꯩꯅꯗꯤ ꯅꯪꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯪꯈꯤꯔꯁꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯆꯤꯊꯤꯗꯨ ꯄꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯐꯣꯟ ꯂꯥꯛꯂꯤꯕꯁꯤ ꯑꯥꯗꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯤꯌꯥ ꯑꯁꯤ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯁꯥ ꯑꯁꯤ ꯌꯥꯝ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥꯒꯗꯨ ꯌꯨꯝꯗ ꯁꯠ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯂꯥꯏꯌꯦꯡꯉꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯇꯥꯡ ꯑꯁꯤ ꯁꯤꯟ ꯑꯁꯤꯗꯗꯤ ꯎꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯐ꯭ꯂꯣ ꯑꯁꯤꯗ ꯎꯕ ꯐꯪꯏ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨ ꯗꯤꯌꯥꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯟꯇꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯔ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯁꯤꯡ ꯈꯔ ꯊꯛꯄꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯗꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯑꯥꯗꯤꯅ ꯇꯦꯕꯜ ꯑꯗꯨ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯄꯗꯒꯤ ꯅꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯅ ꯃꯗꯨꯒꯤꯗ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯏꯁꯤꯡ ꯊꯛꯄ ꯄꯥꯝꯕ꯭ꯔꯣ ꯃꯗꯨꯗ ꯗꯤꯌꯥꯅ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯊꯛꯏꯗꯨꯗꯤ ꯆꯥꯛ ꯆꯥꯒꯦꯔꯥ ꯀꯩꯒꯤ ꯆꯥꯛꯅꯣ ꯍꯥꯏꯁꯤꯕꯣ ꯃꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯒꯦꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏꯁꯤꯅ ꯅꯠꯇꯦꯗ ꯅꯪꯁꯤ ꯌꯥꯝ ꯉꯟꯅ ꯇꯨꯝꯍꯟꯈꯤꯕꯅ ꯐꯕ ꯑꯃ ꯂꯩꯕ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯦꯕ ꯁꯤꯒꯨꯝꯕ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯀꯣ ꯃꯗꯨꯗ
Adida Diana, sorry hadn't had a key. Adune, Karigumananga, Sugumo, say, Amuhan Harapata, Gadine, Naya, Lutti Gadavini. Wapam Tavam the Soma and the Diadi no pet of Jeremy. Madida Dinare. I should turn a bacatale, I do a Lana Karigumata Caliba, Tabak Taragadi Karoyani. Not a Huchin Kong is a Congo, I eat them Jelactunarake. Matosumna Adi, Mapamadri Toki, Madagidi Diaso, Kariam Naraduna Togia Matagumna, Mahana Huchin Konke, Madida Adichang, Adichang Fomata Mahana Nola Dunhari. Nangsi Tamrata the Fransum checked away Wanida. Mahomu Tavatamda Adin Hari. I say, Aquayum Sigi Vasu Sigam Sanadi. Tumba the Suyo Midna Mushani Edwana Wantopani. Adu Tumbaso Natijana Tumdida, Tumbayadi. Mahomu Tavatamda, Diana, Mama Takimatamda, Ruhit among Haraki Wafamado. Adida Muharabi, Nana Quali Nusizabum Sagato. Nangi Mulan the Kandrele Habdo, Dumna, Mouse of Kandreleki Amsung, Mahana, Tumba Matamda, Dia within the Tumke. Aduga Mahana Uribadia Sicho Ate Dianati, Mamma Mamikote Teba, Diadani Eduga, Posichupa, Nanga Dumakle Minapami. I left you dear Haiduna, Mahaktum Taki. Adubo Tumtaro Bedegima, Kango Hawalaktuna, Mangduna Leki Maramdi, Mana Kaliba Mulana City, Tunglaru had a Mana Lepchaki. Madigi Masana Paga, Mama Vaisana Drelemi, Mamana Nushi Hana Pundo had an Hapumatamda Masana Paduna. Imamati Matanda Vaisana Verida, Mama Tata Quini and a Bumsalekre. Nusinawi Matansi Panagum Sina Quini Hina Kibale. Aduna Masiwa Pumsi, Todoni Yado Mandrita. Mana Tokyo Todosing Aduga, Aina Mamona Motokaran Nushi had a Puntolini. Mahake Paska Mahaka, compromised on the Hingibani. Aduga Mahake Pas the Tola Diversiso. I eat a maram with the Tola Dibani had a Mala Kanjaribani. Aduga. I Magna Mango than she had to have Taragade. Masi Pivum Soto Malida. Madidi Mamadre. Nangu, Asuyam negative can be Wakalon and Sivakan Mandela. Mal and Nangu except or Havigi Wakanda some country target Kamatawani. Mongundam the Haragati Yamudra, Aduga Kaito Kabu Yang Taredana. Mother Machana Padun Hare. Ma, Masiwa from say Haribumatamda, Yamalina to the Natini. None of Kanatini, Karigum Mahana Yavo Targadi, Yampare. Aduga Karigumba, Yakta Targadi Pivamase, Yam Tina Nata Shadow Mandi. Ay Mahaka Mohana Sagase, Uladuna Waisan of Angamoy. Madagidi, Diana Mona Kore, Diako Pade Mahapon and Tamagi Haduna for Lutamke. Adigi Diaga Tinerami, Madagidi, Adina, come door Hadunhangi, come door I say fever to Hadunhang Bomatam the Mani Hadunare. Maduding around the Maleda. Although they know what I want to Hagatoni, Karidere. Kubawana Fontombane. Mumbai the property Makuban Labini, although I guess we're out of the Yarwin High. Aduna Mumbai the Yam to Zetapiarway. Madura Dina, oh. Adu Targadi Nang Tasing Yam to Zetapiadre. Madura, dear so who had no commie. Although Hosixi Pung Trokomini Pung had the Chale Eduga, Mumbai Chapaki train at the Pung Nippon by the Pangbayay. Adufare, Luigero Shaluro. Madrid Dias Pare Soloshalaga Hadra, Ma Imunachanke. Somlakandati, Adisu, Karito Godam Kari Hagadam Habs Kangamde, Maramde. Mahana Nusi Jariban appeared to Mahana, Nusi Highness Pondo Pangamde, Karigumba, Pondo Lupataragade, Makoy Nisi, Lunatinam Liba Mongasisu Kaitribini Hadna Kalibani. Masidani, Nupagan the bigger best friend or Pomatamada, Karigumanapod and the Peter and Nusi Pomatamda, Nusi Hina Pondo Pomamdavasi, talked of a day, Kaya Tolivani, Adabo. Pondona the big walk the knee. Madagidi, Somlakanda, Dia Supamda Wakalamato Dunademi, Maramde, Garanumida Tumbatamda Mahaki Mulanda, Adila Tuna, Adida Mahana, I love you, Nanga Pusichapaluna Gani Haduna, Masamana Adida Haduna, and Biki Mulando, Mahani Sindunademi. But I was soon a dia so Mapimaro Yomaduna, Adigalina Tole, Adigalina Tolapambatambuda, Makoy Lekai, Chiliba, Octo Sing driver sing Aduki Marakta. Adigi Mamala Bamayami, Matosuna, Adigi Mamala to Yawabagidi, Mana Mamala Bugimana Santuna, Mawasan and Diakoi, Agimarumni. Railway station popped it to me wide and heady, often with the tower Matam the Mamala to Sohara, Yake. Matosuna Makoso, railway station as Lake, railway station as the Diasumaki, train to Kakaki, Kakalam Dimatamatuda, the other Mahana train ticket Pirami Amazon, without to Java Kopuno hadn't hike. Madrudiana idea, Napa for hadn't had a K. Madura Dina, Johnny Nina, the whole say Mohana Lavay, Maramudun Chikilo. Madidi Dianare, Ayawiki Nangase, Matayam Sare, Madudum Tabung Apu, Mahama to Tawa Matamda, Adinare,
Nang Mumbai chatpa matamda nayasing adu loi tia chaki haribra. Mato usum na makoi ni nongwinarami asum toduna train adu chatpa hauke train chatpa matamda somlakanda adisu dia da muni yungjirami. Dia so adi da muni yungjaduna train duna chatpa matamda adisu chala duna dia bu yungjake. Madagidi adamukti akhoi ni lamna tabe yaroi bai hadun hare. Adu akhoi ni matang chama phamamda thingrasi. Bangalore dara natragana Nangil Homadra had an Diana Heraki, Wapam Lutava Matamda, Adina Idil Holero had an Heraki, Matutagidi, Diana Hare, Nangis boy with Kava Pirivra. Nangis bo Nusi Bada PhD of Rene Haduna, Maso Mama the Little Tole. Madigidi Sonakanda, Adina so, Mama Takimatan the Mahan Haikiva. Nangis boy with Kava Pirivra had been Changai, Madigidi Sonakanda, Diasu Idil Nusi Bada PhD of Rene had been Changai. Matosuna Makweni Luina Matamda Hainakiba was in the door. Makweni Malvena Nishin Duna Lake. Matosuna Adiso Latropo Matamda, Somnakanda, Diaso, Trainadu the Toltuna, Dibuji, Valerami. Asumna Makweni, Pop Homaki, Amsung, Adiso, Trainadu the Kakalaki. Adi the Trainadu Kakalapomatamda, Diaso, Trainadu the Adi the River Campaminadutam the Jelaki. Matosuna Makweni Unake, Makweni Tenaki, Amsung, Makweni Tenabamatamda Yamanushina, Kunsinaki, Madida Dinari. As idea how you say, Yam Tina Yang by the way. Yam Yang have Matamda, Kong Hamda, Matamda, letting the Kong Hamda Roga, Tolapata, Yang Budo, Dugumi Yangi. Tamu say, Kong Yang by the way, had another key. Wahamata Matamda, Diasuno Petromi. Madagidi, Adina Mabu, Jeje Consin Matamada, so Hongam Dradinare. Asum Toduna, Taduladuna, Adina Mona Warakli was say, was a Gira Natiko, I don't want to propose to Kite. I believe Momataki Matam the Makoini, Nushi Hainugumsi Haikibutuni. Mother Diana so, Agiran Sunati, Ainusuna one of a post of the Haidunare. Madura Dinari, Musikalam taking Maranatida. Aquini see Nushina Bahabi the way. Asum Dodana, Makoini Nushina Bahabi the way K. Somnakandana, Mama Duna Machana part of Najan Deremi, Madigiti Machana part so, Harau Teamna, Lapi Mo with Urban with the Mama to Suyam Harauke. Amusum Wapon could work singati, Man, Mama the Lunetamami. Mato usumna dia so train lu tonga tuna Mumbai tamna chatke madik da di so mama de ya bloduna Bengaluru da hanke amasong asomna kanda Mumbai da di adi amasong dia makoi ni nusinungon gi wari sanaduna halokti am lebigi mo mase koina uba fangi dia gi punsida nunga ye fa ha basi ya di habagumna dia gi mayum da thodo ma thoke madudi mahana mayum da halabo matamda dia haina kana gumam ka okay mano ontokuna yinuba matamda Markti, Pungang of Bahadoke, Maramdi, Markitung the Letuna the Mipasi at a Ganamto Rendre, Marki Moto Matamda, Tomoshina Nushija Kiva, Rohit Odina Deremi. Oto Sumna Somna Kunadi, Rohitu Mametaki Rajin Teladuna, Madam Queen Uva Funkitrava, Marki Nushija Bidu Urban Matamda, Matamoi Penja Bahadoke, Adabo, Somna Kundadi, Rohit later Haduna Mahana, Adibu, Nushi Haduna Supuntolore, Aduka. Maun halapu matamda mahaki mamangtaki nusibado hingduna leramnabagi mawngadu uraba matamda mahak hojik kari tawgadamna haibase khangde masini mangwana hojik chamamnaduna leribasi madai sinase pasta lapa matamaduda doctor ko onaba matamaduda doctor na hailaklibase diagi injury sidi yam kanna oiba injury nate mahakiti somnadagi fracture khara tawbai wani matamaduda Rohit ke machi amasung mabai tasu lakhe Markedi Pung Amani Leraka Gian Sutarapay, Adugadam Parani. Adubo, Rohit Kidi Amadu, Marki Waitam Caucus at the Yakibanina, Marunga internal injury tray, Maramadra blood coating topanina, Margasi Gianta Bangam Lere. Margasi Hose Gianta than a lere, Atuka Margasi vegetative state lady, saying Haitaragadi, brain dead Haitare. Aduga Masiki state a city, Margasi, Gianam Tataro, Atuka, Oxygen Amasung Marki life support say. Mapan Tongdagi Piva at no Pileroi. Madi Machina Libase, Margase, lying lava Matunda Parakara Hangi, Maduda, Madu de Hibangamai, Marki Pivamase Yamului. Maramadra Margase, how the Comadre Libase. Margasakam Parakani have say, Kanamtan Hibangamai, Atugam Margase, Tatrup Changbay, Jaytrup Changbay, Natragana, Asumna Sumak, Hong the Tadu Libase. A coyum a pig in Hydra, Doctor Tanharake, Madagidi. Diagi Mapaga, Makoi Makura, the voice and the Lereme. Makura Sina Harivasna, Rohit the sea, Makatana lying with them Tamachig Mobagana, Singapore put the Chalagi Hadin Hari. Masisu Labayam the Tivani, Ado, none of Kalino Kano.
ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦꯅꯦ ꯗꯤꯌꯥꯅ ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯉꯣꯟꯗ ꯔꯣꯍꯤꯠꯀꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕꯅꯣ ꯃꯗꯨ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯈꯔ ꯐꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯆꯦꯒ ꯃꯕꯥꯏꯒꯅ ꯁꯤꯡꯒꯥꯄꯨꯔꯗ ꯄꯨꯈ꯭ꯔꯦꯅ ꯍꯥꯏꯇꯥꯕꯅꯤꯗꯅ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯔꯣꯍꯤꯠ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟꯇꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯣ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯗꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯍꯪꯉꯛꯏ ꯑꯩꯅ ꯃꯁꯝꯅ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯗꯤꯌꯥꯅ ꯔꯣꯍꯤꯠ ꯑꯁꯤꯕꯨ ꯀꯌꯥ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯌꯥꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯔꯣꯍꯤꯠ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯗꯣꯔꯤ ꯑꯗꯨꯒ ꯔꯣꯍꯤꯠ ꯑꯁꯤ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯒꯗꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯣꯏꯗꯕꯁꯤꯅ ꯃꯉꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯤꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯔꯣꯍꯤꯠ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯔꯃꯦꯜꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯉꯛꯀꯅꯤ ꯃꯗꯨꯀꯥꯟꯗ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯣꯍꯤꯠꯅ ꯅꯥꯕ ꯐꯗꯨꯅ ꯍꯜꯂꯛ ꯇꯥꯔꯒꯗꯤ ꯔꯣꯍꯤꯠ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯗꯤꯌꯥꯗ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯗꯤꯌꯥꯗ ꯂꯤꯔꯕ ꯃꯇꯨꯡꯗ ꯔꯣꯍꯤꯠ ꯃꯕꯥꯅꯤꯁꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯒ ꯃꯕꯥꯏꯒ ꯂꯣꯏꯅꯅ ꯗꯤꯌꯥꯒꯤ ꯃꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯗꯤꯌꯥ ꯑꯃꯁꯨꯡ ꯔꯣꯍꯤꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯤꯞꯇ ꯇꯣꯡꯉꯤ ꯂꯤꯞꯇ ꯇꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯂꯤꯞ ꯑꯗꯨ ꯈꯥꯝꯂꯗꯨꯅ ꯗꯤꯌꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯌꯥꯗꯤ ꯑꯗꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯔꯣꯍꯤꯠꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯄꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯗꯤꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯝꯗꯧꯔꯤ ꯑꯩꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯑꯁꯦ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯀꯔꯝꯅ ꯂꯦꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯪ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯈꯤꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯄꯥꯁꯅꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯣꯍꯤꯠ ꯑꯁꯤ ꯗꯤꯌꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯔꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯅ ꯗꯤꯌꯥꯗ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯌꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯍꯤꯡꯅ ꯀꯞꯈꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛ ꯑꯥꯗꯤꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯥꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯗꯤꯌꯥꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯐꯣꯟꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯗꯨꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯃꯨꯝꯕꯥꯏꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯖꯦꯜꯗ ꯂꯩꯒꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯅ ꯃꯗꯨꯕꯨ ꯇꯧꯕꯤꯌꯨ ꯃꯗꯨ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯗꯤꯅ ꯗꯤꯌꯥ ꯀꯩꯗꯧꯔꯦ ꯕꯕꯥꯅ ꯅꯪꯉꯣꯟꯗ ꯆꯩꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯔꯣ ꯇꯧꯗꯨꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯇꯨꯃꯤꯟ ꯂꯩꯕꯗꯣ ꯑꯩꯉꯣꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯁꯦꯡꯕꯗꯣ ꯁꯠ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯗꯤꯌꯥꯅ ꯔꯣꯍꯤꯠ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯗꯤꯌꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯈꯥ ꯇꯥꯕ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯣ ꯃꯗꯨꯒꯤ ꯑꯥꯗꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤꯅꯦ ꯅꯪꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯀꯣꯏꯁꯟ ꯑꯁꯤ ꯍꯪꯖꯜꯂꯦ ꯐꯔꯦ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ 5ꯗ ꯄꯤꯌꯨ ꯑꯩ ꯋꯥꯈꯜ ꯈꯟꯈꯤꯒꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯥꯗꯤꯅ ꯗꯤꯌꯥꯗ ꯐꯣꯟ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯑꯩ ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯉꯝꯃꯣꯏ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯣꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯨꯝꯕꯥꯏꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒ ꯐꯖꯅ ꯔꯣꯍꯤꯠꯇꯁꯨ ꯂꯣꯏꯅ ꯍꯥꯏꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯀꯥꯔꯋꯥꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯒ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯤꯌꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯗꯤꯌꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯥꯗꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯅ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯠꯇꯒꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯅꯪ ꯑꯁꯤ ꯅꯁꯥꯒꯤꯗ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯒꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯄꯗꯣ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯐꯔꯦ ꯅꯪ ꯔꯣꯍꯤꯠꯀ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯔꯣꯍꯤꯠꯀ ꯂꯨꯍꯣꯡꯉꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯥꯎꯕꯤꯔꯨ ꯌꯥꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯥꯗꯤꯅ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯕꯨ ꯎꯄꯥꯏ ꯂꯩꯔꯤ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯗꯤ ꯍꯥꯏꯖꯒꯦ ꯃꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯐꯣꯟ ꯑꯁꯦ ꯍꯦꯛ ꯊꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ
Nang phone number ama change tawbiyu haibidi sim card to bom change tawbiyu madu natragadi engon awaba yamna horagani madu diana nang harchinati akhoni nang asi sanribo barisana aroibo bari do udribra somna kanati diade mamitigi mapi sidharako lepkide adisu coming na mamita mapi rachiladuna karimta haichapati ngamkide makoini bai haiduna phone adu thamnaki tawudabo somna kanda diagi thamusu kairi amusung adigi thamusu kairi adisu mamata matamda diaga thengnaki mafam singadura chaladuna diagi memory singadu refresh tawduna lerame haibidi ningsingduna lerame nomadi mahasu topung khangduna mama manakta lakhe mama manakta lakpa matamda mama aduna masana padana mafamda tumduna lebagi momada uba matamda kaidoroba jana haiduna khaladuna masana padu hodokpa lakhe masana padu hodokpa matamda masana padire mamitigi mapi rasinthaduna lembi wari do karigino haduna hango matamda masana paduna wari khudimak singadu loine lirame madagide makoini samudra mapana pamnaduna waisanrame madai mumal hare karigino nangna asuyamna chawa thodu ma thola phawa hauji phawa aimod haidbi taleribade maduda dinare uful se mit nama khatada changba taragadi khara phai mit alida changbadudi awaba moigani aina waba khakta natana nangsu mafam sira wagani haduna ai nangwada karimta hakidabni nangsu mafam sira matha sani haduna aina haraktabnida aduga tholiba thodu se buy one get one free sunatana aina mapu yamna laina kauthupu ngamgani haduna khalubani madura mamaduna aduga nang hamjik mapu kauthupu ngamje habsi natra farse mahake wakalase kautholu yare aduga nang ase aigi chanapani habda idi yamna chauthuk seribani karigino hadra machanapana hangi madura mamal here nangna diabu ruhikitamuta sacrifice tawase aidi yamna bu halauribani manamdi nangi thamoida yamna chawbe madigi machanapana here ainne matam maduda samna hakebagi wari adubu madu haiba matam maduda aingona kari phauke habse ai khutana khangi ai haksangdane thang lising kyana thelibani haiduna khanke wahamudu tabu matamda mamadu suyamna nungairamde yengulake sangsara sidane yamna wanaripa amusung yamna nungairi se masigi maramase sunmadagi nuksiba sinu udarderame madine mamaduna hari masida boina kari haigani nanane wakaladu khara nungarakanda aginatalo aichalamage masi haramduna mamadusu mafam madragi lakhe masana pasu to pungkhangdana mafam maduda adu mafamduna ngaiduna lehawi madigi mangona phone amlai phone tawli basi smitana tawpani smitana re ai smitane khangdrabo maduda kanano haisibo aduna hangi madura koi masel cinema yemina khidudi haiduna hari o ai khan thare ado aina namara phone tawri se atagi ratida namu kam tawrigene madura sigedroba mi mthabo kamdawri haduna hangtagadi kari harabu pakhum pigani madura smitana re diana habitu jomine nangase phagi yam tawgale do adu fare aina namara phone tawri se diagi lohongbado yawlitra haduna phone tawpani karino hasibu dia lohongdrobra haiduna adinangi madagidi smitana re kaino hasibu diana di nangonda lohongbagi matamadu haikre na haina aina bathroom pikrabra na hamuda pikre na sware ado te lairi akoju mumbai chakani nang yausidana gaisu hangi madura dinare aise karbadale ado fare lohongbagi mafam adu aingonda message oi tharo aduga ai la sulake madagidi smitana re hoine habudi tharake ado nang laktabdi yarko maying sinu mahake reception ni aduga hangchina mahake lohongmani reception nang nabala kadabani hoi fare ai la sulake haduna madagidi adisu hajinara dro pon thamke mazan pa do mama gi mana talai mama na re yungo hayeng de khoini mafam mom da koisina tandiri de salusi mama na mazan pa gi wakala do noina bidam da sun ha kibani madagidi adinare ma ai he mobile sakani wafam da ta bang tam da somna kan di mama de gyan loina ta ke madagidi mazan pa dinare hayeng si dia gi lo hom gi reception ne do hangtina ma ki lo hom batai ai mafam da sat ke na tawni matuda mama do nare hoine chalo ro ne aduga acha taksing chakadi charakpa kawbanu ko makoi family duga phaminaduna chaminnar kadabni hoine do nangdi non veg yamna pamdai ne non veg su charakadabni wafam ulta matamda dinare lakki mawase lohongba helore matungda singapore chakhidore aduga do haino madar machana pa nare aina khanbana mawase lasoina amdang uja horgadi haiduna khanbani nangi duri excuse thibai wani asengba tholiba thodok sing reality sinang na accept tawdri sikarigino tasing habu taragadi mama takki matamda adina
Diya the Haiku from Singado Mongo the Tola Bacachamana K. None of the power Dia Sinangi Kini had a calibra. Madukalo no yale. Oziti Puno Ravani, it's over. Madi Mamma Makatare. Other Dilarine, reception to me that Nanga Pama to the Lav Taragati, Taragati, Diana Nambu Matamda, Carifokini has an uncondabra. Wafamaduta Pamatamda, Dinare. Upon the right Chunatagi said to Na, Mahapu, young we walk with the name. My man of the Jangaga, voice and a good Madi Mamanare, upon Madulane, Nanchat Pero. Upon Madusalaga, what drips and Uncotanini. Madura Masana Panare. Masi talked of later about Polina, talks to the Sukasukadida. I saw what Colonna said, Karakan bringing game, Madame Manare. Nangato, Banding I could say, I need Yadro Lakivini. Mamma Makatare. None of my mother told you about looking at the Urubamatanda. Nanguna power with a singado, Somnak and I want a power when Aduga. I get a moitane. Tang Lisinkian no 10% and Kamra. Nangi Harawa boy or Natragana Awaba boy, Nangathan the powder. I'm going to support the ripini. Mamma and only singado Mahasuta the Remi, Madigi Mamanare. Yar tomorrow Aduganga Sidagi, Diagi Matanda, Equini Maruta, Amuana voice and a bear. Madigi Numidang, a hinging at the mother of Masana Pantuming and Jadda, Mamma do Masana Pai Cardalay, Mamma do not Masana Padu Uraduna, Masana Padu Makogadubo, not a bit than Harry. I know. She is the Amta talk to Bataboni, one of the Visi, Nanga Bam Putimukta, I know, Yavani. Otherwise, Pumapio. Punsi the Nanga Palms of Tavakta, I need Yan Hana. Nang the palm of Tavakta, I know yet Papiri. Over the boy, Nambo, one do not live in Mong Segi Mangamoi. No one Pumatam, the Machana Padu, Kadu, Chantra Mahana, Machana Padu, how to get a woman to Madida Machana Padu day, Wafama to the Lemdre. Madi the Mahana, Machana Pada Fonda with away, the Wita Machana Pada Fonda. I didn't want to say, Lucky, I won't up you. Pussy the Yana Hana, none of the one who have a Tabak in the Toribase. Otherwise, Mumbai Salivani. Wafumasi Haram Drama, Fona to Katali, Amazon, Sushop Tamki. Mamma among the 100 phone down of Honaki, at the boat for a do. Sushop like Kivanina, Bakalate, Asum Dodana Adi, Mumbai to Masat K. The Agil Homagi reception the Mitadune, the Mitaduda Adi Suma Pamatuda, Chamchamba Pizol Selatuna, Mapamaduda, Devil Nama the Pambin Lake K. Adi Suma Mitamapi Ras in Teraduna, Somlakanda, Rohit Amasung Dia Makwainigi, Hombi reception do Yangun Reme. Dia Suma Pamaduda, Nongi Murti, Madonna, Subun the Lep to Lereme. Mahaki Masakta, Harok de Amagi, my home city overfang day. Madigdi Mahakso, Diabo, Adumak Domini Yanjaduna, Mapamadagi, Mabiting Mapiras in Teraduna, Domina Tole, Adabu Tolapamatanda, Mahaka, Smitaga Tingainaki, Madigdi Smitanare, Nandi Karam Kandalaliba. Adu Nanga Selak Chalak Basinakari, Nangi Sutikadai, Madura Dinare, Agananga, Tenagani have say Kalmbu Kaludrini, Madigdi Kasunati the Hydra Wad Tetona Bohonake. Ado Nang Diago Narabra Smitanangi, Madura Adina, Ayuna Drida, me am Chen Basila Changma Paltari in a Changre. Ado Kono Nursuida, often Murta Matam the Smitana. Kaino, Quina Suyam the Lab and Laga, Mahaka University, a Quidana chance speak to me. No Nursula to go Mahaka voice and Ursi. Tabuda with Smitana, Mahaki Makula the Paidana, Yaro, Sangasilo Hydra, top by the Chingaduna Lake. Asumto the Smitana, Adibu Singula Pay Mongado, Somlakanda, Diana Subuki, Diana Adibu Urbamatanda, Mahaki Tamoedo, Punkai Habitu K. Madidi Diagi Mamidado, Mapi Rachelake, Asumto the Upari Tevdagi, Adi Suma Pamadulai, Amazon, Smita so Ponamulai had a Mahaba Pamadri Toke. Totally but Hodo Sida Somakanda, Smitana, the Karino Hapsidi, Karimta Kandi, Rohit Nasu Karimta Kandi at the Bo, Tamoy and Nigi Maruk, Chakli Bamachak City, Sumnataki, Dia Amazon Adi Hotana Kamangame. Madidi Adi Jangshalakuna, Rohita, Insecton, Aduna Hare. Wish you a happy married life, Aduga, Nakoi Nisi Yam Pakse, Nakoi Nise, Yamanoiba, Musimahinga Mahingo, you hadna, Wispirame. Madidi, photo of the cafe hadna, cameraman Changaduna. Namdan Hapodagi, Poto, Makoi Hompona Kaminaki. Madagi de Amkasu Visto Yaduna, Rohikimana Junction Bamatanda, Saksharaka de Hanbi Wadunare, Madura, Adina, wait, Saragahange, Sakshan Tina Salta Suquiri. Motosumna Adiso, Mamitagi Mapiras in Taraduna, Maham Chatke, Somnakanda, Diasu, Mapiras in Tadunali Hawaii, Madidi Rohina Diadare, Magasibana Kanabro, Madidi Adiso Mapamadagi, walk along Wadana, Tamna Satke. Somnakandana, Machi Dula, Mumatanda, Ruina Kang when a lip to Hadunare, Emily Harlapini Adunaraga,
ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤꯅꯦ ꯗꯤꯌꯥꯁꯤ ꯈꯔ ꯆꯤꯌꯔ ꯑꯞ ꯇꯧꯕꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯍꯤꯠꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯑꯥꯏ ꯂꯚ ꯌꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯜ ꯑꯗꯨ ꯑꯍꯨꯝꯂꯛ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯃꯦꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯇꯨꯃꯤꯟ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯀꯔꯝꯅ ꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥ ꯀꯔꯤꯝꯇ ꯇꯧꯗꯕꯤꯗ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯗꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯍꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤꯅꯣ ꯋꯥꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯒꯤꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯗꯤꯌꯥꯅ ꯔꯣꯍꯤꯠꯇ ꯂꯤꯔꯝꯃꯤ ꯗꯤꯌꯥꯅ ꯋꯥꯔꯤꯗꯨ ꯂꯤꯔꯕꯅꯤꯅ ꯔꯣꯍꯤꯠꯅ ꯑꯩꯁꯦ ꯅꯥꯕ ꯐꯔꯝꯗꯕꯅꯕꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯉꯝꯒꯗꯕꯅꯤ ꯅꯪꯅ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯗꯒꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯁꯤꯒꯦ ꯐꯥꯎꯕ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕు ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯩ ꯌꯥꯎꯗꯅ ꯍꯤꯡꯕꯁꯨ ꯇꯝꯕꯤꯔꯝꯂꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇꯥꯔꯒꯗꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯒꯅꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯗꯤꯌꯥ ꯃꯐꯝ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯅꯪ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯤꯌꯥ ꯌꯥꯝꯅ ꯉꯛꯈꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯍꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯑꯍꯨꯝꯅꯤ ꯃꯥꯡꯗ꯭ꯔꯤꯕꯁꯤ ꯑꯩꯗꯤ ꯁꯨꯝꯅꯇꯒꯤ ꯅꯪꯒꯤ ꯃꯪꯂꯥꯟꯗꯕꯨ ꯈꯟꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯒ ꯅꯪꯗꯤ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯐꯔꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯁꯤꯡꯒꯥꯄꯨꯔꯗ ꯍꯜꯂꯁꯨ ꯍꯜꯂꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯍꯤꯠꯅ ꯗꯤꯌꯥꯕꯨ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯁꯨ ꯑꯥꯗꯤꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯊꯦꯡꯅꯈꯤ ꯃꯍꯥꯛꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯥꯗꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯗꯤꯌꯥꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯂꯥꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯥꯗꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯟꯖꯥꯗꯨꯗ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝꯗ ꯃꯤ ꯀꯌꯥ ꯑꯃꯔꯣꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯈꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯗ ꯐꯥꯎꯔꯝꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯐꯥꯎꯕꯅꯤꯅ ꯃꯍꯥꯛꯁꯨ ꯆꯥꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯁꯤꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯥꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯟꯕꯁꯨ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯃꯤ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯈꯨꯡꯒꯪꯗ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯝꯇ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯅꯕ ꯐꯅꯌꯥꯝ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯈꯛꯇ ꯃꯄꯥꯟꯗ ꯂꯩꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯑꯥꯗꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯃꯥꯗ ꯄꯥꯕ ꯂꯣꯏꯁꯤꯟꯈꯤꯗꯕ ꯆꯤꯊꯤꯗꯨ ꯄꯨꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯊꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯛꯀꯤ ꯀꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯛꯀꯤ ꯀꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅꯅꯦ ꯏꯁꯥ ꯏꯊꯟꯗ ꯑꯩ ꯑꯁꯤ ꯀꯌꯥꯝ ꯂꯛꯀꯤ ꯑꯣꯏ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯦ ꯏꯁꯥ ꯏꯊꯟꯗ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯂꯛꯀꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯈꯪꯖꯅꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯞꯄ ꯂꯦꯞꯈꯤꯗꯦ ꯃꯍꯥꯛꯀꯤ ꯐꯤꯁꯤꯡ ꯑꯗꯨꯅ ꯆꯤꯊꯤꯗꯨꯅ ꯂꯣꯏꯅ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯑꯥꯗꯤꯅ ꯍꯥꯏꯔꯛꯏ ꯑꯔꯣꯏꯕꯗ ꯏꯃꯥ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯕ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯄꯥꯊꯣꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯧꯅ ꯍꯧꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯀꯩꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯅꯪꯅ ꯑꯇꯥꯡꯕ ꯄꯣꯠ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯁꯪꯁꯥꯔ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯅꯤꯡꯁꯤꯡꯉꯛꯏ ꯑꯃꯁꯨꯡ ꯗꯤꯌꯥꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯥꯟꯒꯗꯕ ꯆꯩꯅꯥ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯡ ꯂꯤꯁꯤꯡꯅ ꯊꯤꯟꯕꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛ ꯍꯧꯅ ꯍꯧꯅ ꯀꯞꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯤ
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯃꯥꯕꯨ ꯀꯟꯕ ꯉꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛ ꯄꯦꯟꯗꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯌꯥꯅ ꯑꯗꯤꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯛꯁꯃꯤ ꯍꯥꯏꯕꯗꯤ ꯑꯗꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯔꯒꯥꯟꯁꯤꯡ ꯑꯁꯤ ꯗꯣꯅꯦꯠ ꯇꯧꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟꯒꯤ ꯁꯥꯏꯟ ꯇꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯎꯅꯕ ꯃꯇꯝꯗ ꯑꯣꯔꯒꯥꯟ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯂꯣꯏꯔꯤ ꯑꯗꯨꯒ ꯑꯗꯤꯅꯁꯨ ꯁꯥꯏꯟ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯤꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁꯥꯏꯟ ꯇꯧꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯗꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯑꯗꯤ ꯀꯗꯥꯏ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯑꯗꯤꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯕꯁ ꯁ꯭ꯇꯦꯟꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯑꯗꯤ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯣꯛꯇꯣꯗ ꯍꯥꯞꯂꯗꯨꯅ ꯁꯨꯝ ꯗꯤꯌꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯒ ꯊꯦꯡꯅꯈꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯗꯤ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯗꯤ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯃꯦꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯣꯡꯃ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒ ꯎꯅꯍꯟꯈꯤ ꯇꯥꯏꯅꯦ ꯃꯗꯨꯒꯤꯗꯤ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯤ ꯃꯃꯤꯡ ꯀꯥꯎꯕꯒꯤꯅꯤ ꯑꯗꯣ ꯃꯍꯥꯛꯇꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤꯔꯣꯝꯗ ꯆꯠꯈꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯌꯥꯝꯅ ꯀꯤꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗꯤꯌꯥꯅ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯗꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯨ ꯐꯪꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯃꯥꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯛꯈꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯨꯁꯥꯏꯠ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤꯕꯁꯤ ꯌꯦꯁꯨꯔ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯁꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯩꯅ ꯌꯥꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯁꯤꯕꯁꯦ ꯑꯩꯅ ꯁꯤꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛ ꯂꯩꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯑꯐꯕ ꯀꯌꯥ ꯇꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯍꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯌꯥꯁꯨ ꯀꯞꯂꯗꯨꯅ ꯑꯣꯛꯇꯣ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯗꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯥꯟꯇꯤ ꯄꯥꯝꯂꯦ ꯑꯗꯨꯒ ꯁꯥꯟꯇꯤ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯄꯥꯝꯂꯦ ꯑꯗꯨꯒ ꯃꯁꯤ ꯁꯨꯝꯅꯇꯒꯤ ꯑꯩ ꯁꯤꯔꯀꯥꯟꯗꯗ ꯐꯪꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯤꯌꯥꯁꯨ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯈꯨꯔꯨꯝꯂꯒ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗ ꯑꯗꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯑꯔꯣꯏꯕꯗ ꯄꯥꯝꯖꯕꯗꯤ ꯗꯤꯌꯥꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕ ꯑꯁꯤꯅꯤ ꯃꯁꯤꯗꯗꯤ ꯄꯤꯅꯕꯤꯌꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯉꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯌꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯤꯕꯨ ꯀꯧꯏ ꯑꯗꯤꯁꯨ ꯗꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯗꯤꯌꯥꯗ ꯌꯦꯡꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯗꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯈꯣꯡ ꯅꯥꯝꯃ ꯀꯥꯟꯊꯣꯔꯛꯇꯨꯅ ꯗꯤꯌꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯧꯕ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯗꯤꯕꯨ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯌꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯗꯤꯌꯥ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯃꯍꯥꯛ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯈꯨꯠꯂꯣꯏꯁꯟ ꯑꯁꯤ ꯆꯥꯛꯇ꯭ꯔꯣ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯏ ꯃꯌꯥꯝꯁꯨ ꯈꯔ ꯆꯥꯛꯄꯤꯌꯨ ꯃꯁꯤ ꯑꯩꯅ ꯅꯠꯇꯦ ꯗꯥꯏꯔꯦꯛꯇꯔꯅꯅꯤ ꯗꯥꯏꯔꯦꯛꯇꯔꯗ ꯁꯥꯎꯕꯤꯌꯨ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯒꯅꯨ ꯃꯔꯝ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯁꯤꯗ ꯀꯞꯄ ꯌꯥꯎꯔꯒꯅ ꯃꯌꯥꯝ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯈꯨꯠꯂꯣꯏꯁꯟ ꯑꯁꯤ ꯆꯥꯛꯏ ꯍꯥꯏꯔꯒꯅ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ